ꯃꯌꯥꯝ ꯕꯨꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯤ ꯀꯨꯟꯗꯥꯂꯩ ꯀꯧꯕꯤ ꯑꯃꯥꯏꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯇꯧꯕꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯏꯕꯦꯍꯥꯏꯕꯤ ꯀꯧꯕꯤ ꯑꯃꯥꯏꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯏꯕꯦꯍꯥꯏꯕꯤ ꯌꯥꯝꯅ ꯐꯠꯇꯕ ꯇꯤꯟꯕꯨ ꯂꯩꯃꯨ ꯁꯥꯟꯅꯕꯤ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕꯤ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯏꯕꯦꯍꯥꯏꯕꯤ ꯑꯅꯤ ꯑꯁꯤ ꯃꯍꯩ ꯍꯩꯕꯗ ꯑꯃꯅ ꯑꯃꯗꯒꯤ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ꯫ ꯃꯁꯤ ꯄꯨꯝꯕ ꯑꯣꯏꯗꯨꯅꯁꯨ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯤ ꯃꯥꯒꯤ ꯑꯐꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯕꯨꯗꯤ ꯌꯥꯝꯅ ꯏꯖꯠ ꯇꯧꯅꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯊꯕꯛ ꯊꯧꯔꯝ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯈꯨꯟꯖꯥꯁꯤꯡꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒ ꯑꯗꯨꯃꯛ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯕꯨ ꯅꯨꯡꯁꯤꯅ ꯁꯛꯅ ꯁꯣꯟꯅꯕꯁꯤꯗ ꯃꯕꯨꯛ ꯐꯠꯇꯕꯤ ꯑꯃꯥꯏꯕꯤ ꯏꯕꯦꯍꯥꯏꯕꯤꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯕꯨ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯕꯨ ꯅꯝꯊꯅꯕ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯒꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯃꯍꯩ ꯍꯩꯕ ꯍꯦꯟꯅꯕ ꯍꯥꯏꯅ ꯑꯃꯥꯏꯕꯤ ꯏꯕꯦꯍꯥꯏꯕꯤ ꯑꯗꯨ ꯑꯉꯛꯄ ꯑꯀꯤꯕ ꯐꯪꯂꯕ ꯃꯍꯩꯒꯤ ꯆꯥꯡꯌꯦꯡ ꯀꯌా ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡꯗꯁꯨ ꯃꯍꯥꯛꯀꯤ ꯚꯨꯠꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯏꯇꯠ ꯇꯠꯇꯅ ꯑꯀꯤ ꯑꯈꯪ ꯄꯤꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯃꯥꯏꯕꯤ ꯏꯕꯦꯍꯥꯏꯕꯤ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯚꯨꯠꯁꯤꯡ ꯑꯗꯨ ꯀꯧꯔꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯑꯁꯤꯗ ꯃꯥꯒꯤ ꯚꯨꯠꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯟ ꯐꯟ ꯊꯣꯛꯂꯝꯃꯤ꯫ ꯚꯨꯠ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯗꯨ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ "ꯍꯣ ꯑꯩꯈꯣꯏ ꯂꯥꯛꯆꯔꯦ ꯐꯠꯇꯕꯤ ꯎꯇꯤꯟ ꯃꯅꯝ ꯅꯝꯕꯤ꯫ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩꯁꯦ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤ ꯑꯃꯁꯨꯡ ꯑꯩꯍꯥꯛꯀꯤ ꯀꯥꯡꯒꯨ ꯇꯣꯡꯂꯥꯎ ꯂꯥꯎꯕ ꯅꯃꯤꯠ ꯑꯗꯣ ꯑꯃꯨꯛꯇ ꯄꯥꯡꯊꯣꯛꯄꯤꯔꯣ꯫ ꯍꯦ ꯊꯦꯀꯣꯏ ꯅꯥꯀꯣꯏ, ꯅꯪ ꯍꯦꯛ ꯂꯥꯛꯄꯒ ꯋꯥꯊꯤ ꯋꯥꯆꯣꯏ ꯉꯥꯡꯕ ꯍꯧꯔꯛꯂꯕ꯭ꯔꯥ? ꯍꯣ ꯅꯁꯛꯇꯨ ꯎꯕꯒꯅꯦ ꯍꯦꯛꯇ ꯉꯥꯡꯅꯤꯡꯂꯛꯄ ꯑꯗꯨꯒꯤꯅꯤ꯫ ꯉꯥꯡꯅꯤꯡꯅꯤ ꯅꯪ ꯅꯁꯛ ꯁꯛꯇꯥꯗꯨꯒ ꯅꯃꯤꯡ ꯃꯤꯡꯗꯥꯗꯨꯒ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤ ꯀꯥꯏꯗꯅ ꯂꯩꯔꯥꯡ ꯑꯄꯠꯄꯤ ꯍꯦꯛ ꯃꯥꯟꯈꯩ꯫ ꯀꯔꯤ ꯑꯩꯕꯨ ꯂꯩꯔꯥꯡ ꯑꯄꯠꯄꯤ ꯀꯥꯏꯗꯅꯒ? ꯍꯣꯏ ꯏꯕꯦꯝꯃ ꯅꯕꯦꯝꯃꯩꯈꯣꯏꯁꯦ ꯐꯖꯕꯗ ꯃꯃꯤꯡꯁꯦ ꯀꯩ ꯆꯠꯂꯤꯕ ꯃꯤꯁꯛꯅꯤ꯫ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯗꯨꯒꯨꯝꯅ ꯍꯦꯛꯇ ꯉꯥꯡꯕ ꯌꯥꯕ꯭ꯔꯣ? ꯍꯥ ꯅꯁꯛ ꯁꯛꯇꯥꯃꯛꯅ ꯁꯤꯇ꯭ꯔꯤꯕꯤ ꯍꯦꯛ ꯃꯥꯟꯈꯩ ꯃꯤꯒꯁꯨ ꯁꯤꯗꯔꯤꯌꯦ ꯅꯣꯛꯇꯨꯝ ꯅꯣꯛꯁꯤꯟꯒꯦ ꯅꯃꯥꯏꯗꯨꯗ ꯍꯥ ꯍꯥꯌꯣ꯫ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯒꯤ ꯃꯇꯧꯗꯨꯗ ꯚꯨꯠ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯋꯥ ꯅꯣꯛꯏ꯫ ꯑꯃꯥꯏꯕꯤ ꯏꯕꯦꯍꯥꯏꯕꯤꯅ ꯁꯥꯎꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯍꯦ ꯇꯨꯝ ꯂꯩꯌꯨ, ꯀꯔꯤ ꯆꯥꯡꯗ ꯅꯣꯛꯂꯤꯅꯣ? ꯒꯥ ꯒꯥ ꯌꯥ ꯌꯥ ꯅꯁꯛ ꯁꯛꯇꯥꯁꯤꯡꯗꯨꯒ ꯐꯖꯔꯦ ꯀꯥꯏꯗ ꯅꯣꯛꯂꯤꯔꯣ? ꯍꯥ ꯌꯥꯝ ꯍꯤꯒꯠꯄ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯨꯅꯦ ꯑꯔꯦꯝꯕꯗ ꯂꯥꯏꯋꯥ ꯑꯃ ꯐꯠ ꯀꯥꯝꯁꯤꯜꯂꯛꯂꯕꯗꯤ ꯍꯤꯒꯠꯂꯤꯕ ꯅꯌꯥꯁꯤꯡꯗꯣ ꯂꯣꯏ ꯍꯤꯗꯅꯤ ꯈꯪꯗ꯭ꯔꯤ꯫ ꯍꯦ ꯁꯦ ꯑꯩꯅꯅꯦ ꯅꯣꯏꯒꯤ ꯆꯥꯛꯊꯥꯛ ꯇꯝꯂꯤꯕꯁꯦ ꯃꯁꯤ ꯆꯥꯔꯣ, ꯑꯗꯨꯒ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯑꯊꯦꯡ ꯑꯃꯝꯅ ꯆꯠꯄ ꯃꯤꯁꯤꯡꯗ ꯀꯤꯍꯟ ꯈꯪꯍꯜꯂꯨꯁꯨ꯫ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯗꯨ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯌꯥꯡꯀꯣꯛꯇ ꯌꯥꯎꯔꯤꯕ ꯀꯕꯣꯛ ꯃꯔꯨ ꯃꯔꯤ ꯃꯉꯥꯗꯨ ꯌꯦꯡꯂꯒ "ꯏꯁ ꯇꯟꯖꯗ꯭ꯔꯥ! ꯀꯕꯣꯛ ꯃꯔꯨ ꯃꯔꯤ ꯃꯉꯥꯁꯤꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯆꯥꯛꯊꯥꯛꯅꯦꯌꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯆꯥꯛꯊꯥꯛꯄꯨ ꯀꯕꯣꯛ ꯃꯔꯨ ꯃꯔꯤ ꯃꯉꯥꯁꯤꯈꯛꯅ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯅꯠꯇꯦ ꯁꯤꯕꯨ ꯀꯅꯥꯅ ꯆꯥꯔꯒ ꯀꯅꯥꯅ ꯌꯦꯡꯉꯣ ꯍꯥꯏꯔꯤꯅꯣ? ꯅꯪꯒꯤ ꯀꯕꯣꯛ ꯃꯔꯤ ꯃꯉꯥꯁꯤꯗꯤꯅꯦ ꯅꯣꯏ ꯅꯄꯥꯗ ꯍꯦꯛ ꯄꯤꯖꯔꯨꯁꯨ." ꯑꯁꯤ ꯍꯥꯏꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯂꯩ ꯏꯕꯦꯍꯥꯏꯕꯤꯅ꯫ "ꯃꯁꯤ ꯀꯌꯥꯗ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯑꯩꯒꯤ ꯏꯄꯥꯒ ꯄꯜꯂꯗꯅ꯫ ꯍꯦ ꯅꯪꯅ ꯍꯧꯖꯤꯛ ꯂꯥꯏꯔꯣꯜ ꯑꯀꯟꯕ ꯑꯃ ꯁꯣꯟꯖꯤꯜꯂꯒ ꯅꯪ ꯂꯣꯏꯁꯤꯜꯂꯨꯔꯣ ꯍꯥ." ꯂꯩꯔꯥꯡ ꯑꯄꯥꯏꯕꯤ ꯃꯈꯨꯠ ꯃꯁꯥꯒꯗꯨ ꯇꯧꯔꯒ "ꯍꯣꯏ ꯂꯣꯏꯁꯤꯟꯕꯤꯔꯣ ꯑꯩꯗ ꯂꯣꯏꯁꯤꯟꯕꯤꯔꯣ. ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯅꯥꯛꯇꯒ ꯌꯥꯝꯅ ꯂꯩꯅꯤꯡꯕꯒ ꯃꯥꯟꯕ꯭ꯔꯣ? ꯑꯁꯨꯛ ꯌꯥꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯆꯥꯛꯊꯥꯛꯄꯨ ꯀꯕꯣꯛ ꯃꯔꯨ ꯃꯔꯤ ꯃꯉꯥꯁꯤꯅ ꯌꯥꯕꯗꯧꯅ? ꯚꯨꯠ ꯂꯣꯏꯅꯤꯗꯤ ꯈꯪꯉꯤ, ꯆꯥꯛꯊꯥꯛꯇꯤ ꯐꯖꯅ ꯇꯝꯅꯤꯗꯤ ꯈꯪꯗꯦꯅꯦ ꯅꯪꯒꯤ ꯑꯗꯨꯒꯤ ꯅꯔꯝ ꯆꯠꯇꯨꯅ ꯑꯩꯅ ꯑꯔꯤꯛꯄꯤ ꯐꯠꯇꯕꯤ ꯎꯇꯤꯟ ꯃꯅꯝ ꯅꯝꯕꯤꯅ ꯍꯥꯏꯕꯤꯔꯤꯗꯣ꯫ ꯃꯁꯤ ꯆꯥꯅꯃꯛꯀꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯃꯁꯦ꯫ ꯑꯍꯣꯏ ꯈꯔ ꯎꯁꯤꯠꯇ꯭ꯔꯦ ꯍꯥꯏꯖꯕ ꯇꯥꯔꯦ꯫ ꯁꯣꯝ ꯑꯩꯉꯣꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯐꯩ ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯅ ꯑꯃꯥꯏꯕꯤ ꯏꯕꯦꯍꯥꯏꯕꯤ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕꯒ ꯚꯨꯠ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯗꯨ ꯀꯞꯂꯗꯨꯅ "ꯁꯤꯔꯦ ꯆꯥꯛꯑꯦ ꯍꯣꯏ ꯏꯃꯥꯏ ꯁꯤꯔꯦ, ꯏꯁꯥ ꯄꯨꯡꯉꯝ ꯑꯩꯅ ꯆꯥꯛꯂꯦ, ꯏꯁꯥꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯑꯦ, ꯑꯩ ꯁꯤꯔꯦ."
ꯑꯁꯤ ꯍꯥꯏꯅ ꯊꯦꯛ ꯊꯦꯛꯇꯅ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕꯗꯣꯝꯗ ꯆꯦꯟꯈ꯭ꯔꯤꯕꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯖꯣꯝ ꯂꯥꯎꯅ ꯆꯣꯡꯊꯩ꯫ ꯃꯇꯧ ꯑꯗꯨ ꯕꯨꯠ ꯑꯇꯩꯁꯤꯡꯗꯨ ꯀꯤꯅ ꯌꯦꯡꯅꯔꯤ꯫ ꯏꯕꯦꯍꯥꯏꯕꯤꯅ ꯈꯪꯕ꯭ꯔꯥ, ꯅꯪꯒꯨꯝꯕ ꯕꯨꯠ ꯁꯣꯏꯅꯥꯎ ꯑꯃꯅ ꯑꯃꯥꯏꯕꯤ ꯏꯕꯦꯍꯥꯏꯕꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯑꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯑꯇꯩꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦ, ꯅꯣꯏ ꯀꯔꯤ ꯌꯦꯡꯂꯤ? ꯅꯣꯏꯁꯨ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝ ꯇꯧꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯍꯥ, ꯆꯠꯂꯨ ꯆꯠꯂꯨ, ꯁ꯭ꯋꯥꯏꯗ ꯎꯌꯨꯡ ꯁꯥꯗꯅ ꯂꯦꯞꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯃꯝ ꯑꯊꯦꯡꯗ ꯆꯠꯄ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯨꯁꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯕꯨꯠꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯔꯤ ꯃꯔꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯏꯕꯦꯍꯥꯏꯕꯤ ꯕꯨꯠ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯅ ꯂꯨꯞꯇꯨꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯥꯛꯇꯨꯅ ꯍꯩ, ꯅꯪ ꯀꯩꯗꯧꯔꯤ? ꯃꯌꯥꯝꯅ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯕ ꯆꯠꯅꯈ꯭ꯔꯤꯕꯁꯦ ꯅꯪ ꯎꯗ꯭ꯔꯣ? ꯍꯥ, ꯆꯠꯂꯨ ꯌꯥꯝ ꯊꯨꯅ ꯅꯪꯁꯨ꯫ ꯑꯁꯤ ꯑꯩꯅ ꯏ ꯀꯥꯔꯛꯇꯅ ꯄꯨꯈ꯭ꯔꯤꯁꯦ ꯅꯝꯁꯤꯜꯂꯒ ꯍꯥꯠꯂꯤꯁꯦ ꯑꯩꯅ ꯁꯨꯝ ꯀꯩꯗꯧꯔꯒꯨꯕꯅꯣ ꯃꯤ ꯍꯥꯠꯅꯤꯡꯗꯦꯗꯅ ꯍꯟꯕꯤꯕꯒꯤ ꯋꯥꯅꯤꯀꯣ꯫ ꯑꯗꯨꯒ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯁꯤꯗ ꯃꯀꯣꯛꯁꯤ ꯌꯨꯡꯖꯜꯂꯒ ꯊꯝꯒꯗꯧꯅꯤ꯫ ꯍꯩ, ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯝꯗꯅ ꯂꯩꯔꯤꯕꯗꯣ? ꯍꯥ, ꯆꯠꯂꯣ, ꯃꯇꯝꯁꯤ ꯊꯦꯡꯂꯦ, ꯅꯣꯡꯉꯥꯟꯕꯅ ꯍꯥꯟꯈꯤꯕ ꯇꯥꯔꯦ꯫ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤ ꯋꯥꯂꯥꯡꯉꯥꯡꯗ ꯄꯩꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯒ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯈꯤ꯫ ꯁꯣꯝꯗ ꯕꯨꯠ ꯇꯣꯡꯁꯥꯡꯒ ꯕꯨꯠ ꯅꯣꯏꯅꯣꯏꯕꯤꯒꯁꯨ ꯂꯝꯕꯤꯗꯨꯗ ꯋꯥꯔꯤ ꯇꯧꯗꯅ ꯆꯠꯂꯤ꯫ ꯅꯣꯏꯅꯣꯏꯕꯤꯅ ꯏꯇꯥ ꯇꯣꯡꯁꯥꯡ, ꯏꯇꯥ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯗꯨꯕꯨ ꯁꯤꯈ꯭ꯔꯕꯖꯥꯠꯂꯣ ꯍꯥꯏꯋꯥꯅꯤ? ꯈꯪꯗꯤꯌꯦ ꯑꯩꯁꯨ, ꯉꯁꯤꯗꯤ ꯃꯥꯒꯤ ꯏꯕꯦꯍꯥꯏꯕꯤ ꯂꯥꯏꯍꯣꯔꯤꯗꯨꯒꯤ ꯂꯩꯋꯥꯗꯣ ꯈꯔ ꯄꯣꯠ ꯀꯥꯞꯄ ꯃꯥꯜꯂꯤꯅꯦ꯫ ꯈꯔꯗ ꯅꯠꯇꯦ, ꯌꯥꯝ ꯊꯤꯅ ꯄꯣꯠ ꯀꯥꯞꯄꯤ ꯉꯁꯤꯗꯤ꯫ ꯃꯥꯒꯤ ꯑꯃꯨꯛꯀꯤ ꯂꯩꯋꯥ ꯈꯨꯊꯥꯗꯅꯤ ꯀꯩꯅꯣ ꯏꯇꯥ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯅ ꯊꯥꯔꯣ ꯃꯥꯔꯣ ꯑꯣꯜꯂꯤꯗꯣ꯫ ꯑꯁ ꯏꯕꯦꯝꯃ, ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯃꯇꯧꯗꯣ ꯀꯤꯕꯅ ꯐꯤꯒ ꯃꯥꯡꯁꯤꯜꯂꯤꯝꯅꯦꯃꯤ꯫ ꯑꯁ ꯇꯨꯀꯠꯆꯩꯍꯦ ꯂꯥꯏꯃ, ꯀꯤꯃꯟꯗꯅ ꯇꯧꯔꯤꯝꯅꯦꯃꯤ ꯅꯪꯕꯨ ꯍꯤꯡꯆꯥꯕꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯨꯠ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯗꯨ ꯊꯦꯛ ꯊꯦꯛꯇꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯏꯇꯥ ꯑꯅꯤ, ꯑꯃꯨꯛꯇ ꯉꯥꯏꯈꯨꯋꯣ꯫ ꯍꯣ ꯏꯇꯥ ꯑꯅꯤ꯫ ꯇꯣꯡꯁꯥꯡꯅ ꯍꯩꯃꯥ, ꯏꯇꯥ ꯅꯪ ꯁꯤꯔꯝꯗ꯭ꯔꯤ? ꯑꯩꯈꯣꯏꯅꯤꯗꯤ ꯅꯪ ꯁꯤꯔꯝꯂꯅꯤ ꯈꯜꯂꯨꯔꯦ꯫ ꯉꯁꯤꯗꯤ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯤꯀꯣ꯫ ꯃꯥꯒꯤ ꯏꯕꯦꯍꯥꯏꯕꯤ ꯑꯃꯥꯏꯕꯤꯁꯦ ꯅꯣꯡꯃ ꯑꯩꯒꯤ ꯑꯁꯥꯎꯕꯒꯤ ꯄꯟꯈꯩ ꯂꯥꯟꯕ ꯅꯨꯃꯤꯠꯇ ꯅꯞꯁꯤꯜꯂꯒ ꯍꯥꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯌꯦꯡꯉꯨ꯫ ꯅꯣꯏꯅꯣꯏꯕꯤꯅ ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯐꯅꯗꯤ ꯃꯀꯨꯏꯔꯦ꯫ ꯅꯣꯡꯃꯇꯗꯤ ꯅꯪꯅ ꯀꯩꯁꯨꯝ ꯇꯧꯕꯗꯤ ꯉꯝꯗꯦ꯫ ꯏꯕꯦꯍꯥꯏꯕꯤꯅꯇ ꯅꯪꯕꯨ ꯑꯗꯨꯝ ꯂꯥꯛꯅꯕꯤꯔꯒ ꯂꯩ꯫ ꯇꯣꯡꯁꯥꯡ ꯑꯗꯨꯅꯤ ꯍꯥꯏꯁꯦ, ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯆꯤꯟꯁꯤ ꯈꯛꯇꯅꯤ ꯀꯜꯂꯤꯕ꯫ ꯏꯕꯦꯝꯃ, ꯃꯥꯒꯤ ꯅꯨꯃꯤꯠ ꯁꯨꯗ꯭ꯔꯤꯕꯒꯤꯅꯤ꯫ ꯃꯥꯒꯤ ꯅꯨꯃꯤꯠ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯥ ꯂꯣꯏꯔꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯣꯏꯁꯨ ꯈꯪꯂꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯅꯤ ꯂꯝꯕꯤꯗꯨꯗ ꯍꯩꯔꯪ ꯍꯩꯔꯪ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯏꯅꯣꯏꯕꯤꯅ ꯏꯇꯥꯅꯤ, ꯑꯥꯗ ꯍꯩꯔꯪ ꯇꯨꯔꯪ ꯂꯥꯛꯂꯤꯁꯤꯕꯨ ꯃꯤ ꯅꯠꯇ꯭ꯔꯣ? ꯇꯣꯡꯁꯥꯡꯅ ꯃꯤꯅꯤ ꯀꯩꯅꯣ, ꯍꯨꯏ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ ꯏꯕꯦꯝꯃ? ꯍꯣ ꯑꯗꯨꯗꯤ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏꯁꯤ, ꯇꯝꯅꯕ ꯍꯧꯔꯁꯤ ꯂꯥꯛꯑꯣ꯫ ꯉꯥꯏꯈꯣꯍꯦ, ꯂꯥꯛꯏꯁꯤ ꯅꯨꯄꯥꯅꯤ, ꯑꯗꯨꯅ ꯁꯛꯁꯦ ꯐꯖꯅꯕ ꯃꯥꯏ ꯃꯤꯠꯀꯥꯁꯦ ꯈꯔ ꯀꯦꯁꯤꯟꯈꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯇꯣꯡꯁꯥꯡ ꯑꯗꯨ ꯃꯥꯒꯤ ꯐꯤꯖꯤꯗꯒꯤ ꯃꯩꯇꯥꯟ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯊꯟꯇ ꯄꯤꯁꯨꯝ ꯑꯗꯨ ꯌꯦꯛꯁꯤꯟꯖꯩ꯫ ꯌꯥꯔꯕ ꯏꯇꯥ, ꯑꯩꯒꯤ ꯄꯤꯁꯨꯝꯁꯦ? ꯌꯥꯔꯦ ꯌꯥꯔꯦ, ꯌꯥꯝ ꯐꯖꯔꯦ, ꯑꯗꯣ ꯑꯩꯒꯤꯁꯨ ꯄꯤꯁꯨꯝꯁꯦ ꯈꯤꯇ ꯌꯦꯛꯂꯛꯎ꯫ ꯍꯣꯏ ꯍꯣꯏ, ꯂꯦꯡꯒꯅꯨꯀꯣ, ꯈꯔ ꯆꯥꯎꯔꯞ ꯌꯦꯛꯂꯛꯀꯦ꯫ ꯑꯩꯗꯤ ꯆꯥꯎꯅ ꯌꯦꯛꯄ ꯄꯛꯆꯗꯕꯅꯤ, ꯈꯔ ꯄꯤꯛꯅ ꯌꯦꯛꯂꯛꯎ꯫ ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯑꯃꯨꯛꯇ ꯂꯦꯡꯒꯅꯨꯀꯣ, ꯂꯦꯡꯉꯗꯤ ꯑꯃꯨꯛ ꯁꯣꯏꯒꯅꯤꯕ꯫ ꯂꯣꯏꯔꯦ ꯇꯨ, ꯐꯖꯔꯦ ꯏꯕꯦꯝꯃ ꯌꯥꯝꯅ꯫ ꯑꯗꯣ ꯅꯪ ꯆꯤꯟꯕꯥꯜꯗꯤ ꯁꯪꯂꯔꯣꯏꯗ꯭ꯔꯣ? ꯁꯪꯗ꯭ꯔꯗꯤ ꯀꯩꯅꯣ, ꯀꯦꯅꯤꯅ ꯀꯦꯔꯗꯤ ꯂꯣꯏꯅ ꯁꯨꯅꯕ ꯀꯦꯒꯗꯧꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯇꯣꯡꯁꯥꯡꯒ ꯕꯨꯠ ꯅꯣꯏꯅꯣꯏꯕꯤꯒꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯀꯦꯁꯤꯟ ꯇꯩꯁꯤꯟꯕ ꯌꯥꯕ ꯃꯈꯩ ꯇꯩꯁꯤꯟ ꯅꯥꯟꯁꯤꯜꯂꯤ꯫ ꯇꯣꯡꯁꯥꯡꯅ ꯌꯥꯝ ꯐꯖꯔꯦ ꯍꯩꯋꯥꯅꯤ ꯍꯤꯡꯆꯥꯕꯤ꯫ ꯑꯁ ꯏꯀꯥꯏꯍꯦ, ꯐꯖꯕꯒꯤ ꯋꯥꯗꯤ ꯅꯪꯁꯨ ꯌꯥꯝ ꯐꯖꯔꯦ ꯏꯕꯦꯝꯃ꯫ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ, ꯐꯖꯕꯒꯤ ꯂꯝꯗꯗꯤ ꯑꯩꯈꯣꯏꯕꯨ ꯅꯝꯊꯣꯛꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯄꯣꯟꯇꯦ꯫ ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯂꯥꯟꯕ꯭ꯔꯅꯦ? ꯂꯥꯟꯗꯦ ꯂꯥꯟꯗꯦ, ꯑꯩꯈꯣꯏꯃꯨꯛ ꯐꯖꯕ ꯑꯃ ꯂꯩꯄꯣꯟꯇꯦ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ꯫ ꯍꯩꯃꯥ, ꯏꯇꯥ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯆꯕꯅꯕꯤ ꯁꯥꯗꯨꯅ ꯂꯩꯔꯤꯗꯨꯕꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯦꯔꯔꯣꯏ ꯍꯥꯏꯔꯤꯔꯣ? ꯀꯦꯔꯔꯣꯏ, ꯑꯩꯅꯦ ꯉꯁꯤꯗꯤ ꯀꯦꯅꯤꯡ ꯃꯧꯅꯤꯡꯕꯒ ꯑꯝꯇ ꯄꯣꯛꯇ꯭ꯔꯤ ꯏꯁꯥꯁꯦ꯫ ꯃꯥꯒꯤ ꯏꯕꯦꯍꯥꯏꯕꯤꯗꯨꯒꯤ ꯂꯩꯋꯥꯅ ꯊꯣꯝꯃꯛꯇꯅ ꯄꯨꯝꯇꯦꯛꯇꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯇꯝꯅꯕꯒ ꯑꯃꯠꯇ ꯌꯥꯎꯔꯔꯣꯏ꯫ ꯅꯣꯏꯅꯤ ꯑꯣꯏꯅ ꯇꯝꯅꯔꯨꯔꯣ, ꯑꯩꯅꯦ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯁꯣꯝꯗꯅ ꯌꯨꯉꯥꯎꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯂꯝꯕꯤꯗꯨꯗ ꯇꯨꯔꯣꯏ ꯉꯝꯂꯣꯏ ꯋꯥꯔꯤ ꯁꯥꯗꯅ ꯆꯠꯂꯤ꯫ ꯇꯣꯝꯕꯅ ꯑꯃꯥꯏꯕꯤ, ꯏꯕꯦꯍꯥꯏꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯔꯛꯂꯦꯅꯦ꯫ ꯃꯥꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯁꯤ ꯃꯤꯅ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯩꯅꯦ꯫ ꯆꯥꯎꯕꯅ ꯀꯔꯤ ꯍꯥꯏꯅꯔꯤꯅꯣꯅꯦ? ꯕꯨꯠ ꯊꯣꯛꯑꯦ, ꯂꯝꯕꯤ ꯆꯠꯄ ꯃꯤꯗ ꯑꯀꯤ ꯑꯈꯪ ꯌꯥꯝ ꯄꯤ ꯀꯥꯏꯗꯅ ꯍꯥꯏꯅꯩꯅꯦ꯫ ꯍꯦꯔꯥ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯕꯨꯠ ꯀꯥꯏ, ꯑꯩꯗꯤ ꯕꯨꯠ
ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯤꯅꯤ ꯐꯥꯔꯒ ꯃꯤꯅꯥꯏꯗꯨ ꯃꯩꯊꯣꯛꯀꯦ ꯇꯥꯟꯖꯥꯗꯨꯗ ꯕꯨꯠ ꯇꯣꯡꯁꯥꯡꯒ ꯕꯨꯠ ꯅꯣꯏꯅꯣꯏꯕꯤꯒꯗꯨ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡꯗ ꯁꯣꯔ ꯁꯣꯠ ꯏꯅꯔꯛꯂꯝꯃꯤ ꯇꯣꯝꯕꯅ ꯑꯩꯁ ꯀꯩꯅꯣ ꯃꯈꯣꯜꯁꯦ ꯇꯨꯡꯗ ꯃꯤꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯇꯥꯗ꯭ꯔꯣ ꯑꯩꯗꯤ ꯇꯥꯗꯦꯗ ꯕꯨꯠꯀꯤ ꯋꯥꯔꯤ ꯁꯥꯕꯁꯤꯗ ꯅꯪꯅ ꯀꯤꯗꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯪꯇꯥꯗ ꯇꯥꯔꯤꯕ ꯑꯣꯏꯔꯤꯅꯤ ꯑꯩ ꯃꯨꯟꯅ ꯇꯥꯎ ꯑꯁ ꯃꯈꯣꯜꯁꯦ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏ ꯏꯇꯥꯎ ꯑꯩ ꯏꯁꯥꯁꯦ ꯆꯦꯡ ꯈꯩꯕꯒꯨꯝ ꯅꯤꯛꯏ ꯅꯪ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯀꯅꯥ ꯂꯥꯛꯀꯦꯅ ꯍꯦꯔꯦ ꯏꯇꯥꯎ ꯅꯪꯁꯨ ꯕꯥꯞ ꯐꯔꯒ ꯕꯨꯠ ꯊꯣꯛꯑꯦꯗꯣ ꯇꯧꯔꯨꯅꯨ ꯂꯥꯎꯁꯤ ꯅꯪꯅ ꯌꯥꯝ ꯀꯤꯔꯗꯤ ꯀꯤꯗꯅꯕ ꯑꯩꯅꯦ ꯅꯪꯒꯤ ꯅꯈꯨꯠꯇꯨ ꯁꯝꯕꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯅ ꯃꯇꯥꯎ ꯇꯣꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯝꯕꯤꯒꯦ ꯍꯥꯏꯅ ꯂꯥꯝꯂꯛꯄꯗ ꯆꯀꯟ ꯂꯥꯎꯕ ꯃꯈꯨꯠ ꯑꯃꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯁꯝꯂꯛꯂꯝꯃꯤ ꯑꯦ ꯀꯔꯤꯅꯣ ꯏꯇꯥꯎꯒꯤ ꯅꯈꯨꯠꯁꯤꯕꯣ ꯑꯁꯤ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯁꯥꯡꯗ꯭ꯔꯣꯡ ꯁꯥꯡꯕ ꯃꯀꯣꯛ ꯃꯔꯨ ꯏꯇꯥꯡ ꯇꯥꯡꯕ ꯕꯨꯠ ꯇꯣꯡꯁꯥꯡꯅ ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎꯕ ꯃꯈꯩ ꯃꯉꯣꯟꯗ ꯇꯥꯗꯨ ꯌꯦꯡꯗꯨꯅ ꯃꯃꯣꯟ ꯅꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣ ꯅꯪꯅ ꯁꯝꯂꯤꯕ ꯈꯨꯠꯁꯤ ꯁꯛꯍꯦꯟꯕꯤ ꯇꯣꯡꯁꯥꯡꯉꯒꯤ ꯈꯨꯠꯇꯅꯤ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅꯅ ꯑꯩꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯕꯤꯔꯣ ꯄꯥꯝꯃꯨꯕꯋꯣ ꯑꯁꯤ ꯍꯥꯏꯅ ꯃꯤꯆꯤ ꯑꯃ ꯊꯣꯛꯈꯠꯆꯤꯜꯂꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯗꯨꯅ ꯃꯇꯥꯎ ꯇꯣꯝꯕꯗ ꯐꯟ ꯆꯣꯡꯁꯤꯜꯂꯤ ꯏꯇꯥꯎ ꯕꯨꯠꯇꯣꯏ ꯌꯨꯝ ꯌꯧꯅꯕ ꯑꯩꯕꯨ ꯄꯝꯂꯒ ꯆꯦꯜꯂꯣ ꯅꯣꯏꯅꯣꯏꯕꯤꯅ ꯍꯣ ꯀꯗꯥꯏꯗ ꯆꯦꯟꯒꯦ ꯍꯥꯏꯔꯤꯅꯣ ꯊꯥꯕꯜ ꯃꯉꯥꯜꯁꯤꯗ ꯊꯋꯥꯟꯃꯤꯆꯥꯛ ꯃꯁꯤꯡ ꯊꯤꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯈꯤꯁꯤꯗꯅ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯅꯣꯏꯅꯣꯏꯕꯤ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯂꯝꯃꯤ ꯇꯣꯝꯕꯅ ꯑꯣꯏꯕ ꯕꯨꯠ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕ ꯃꯥꯅ ꯄꯝꯂꯤꯕ ꯃꯇꯥꯎ ꯆꯥꯎꯕꯕꯨ ꯃꯈꯥꯗ ꯙꯨꯞ ꯊꯥꯗꯔꯝꯂꯒ ꯄꯥꯏꯈꯩ ꯆꯦꯟꯈꯤ ꯆꯥꯎꯕꯁꯨ ꯀꯞꯇꯨꯅ ꯍꯦꯃꯤꯅꯥꯏ ꯑꯩ ꯍꯨꯟꯗꯣꯛꯑꯝꯃꯤ ꯅꯣꯏꯅꯣꯏꯕꯤꯅ ꯍꯩꯃ ꯀꯔꯤꯅꯣ ꯄꯥꯈꯪꯅꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯃꯃꯥꯏꯒꯁꯦ ꯌꯨꯃꯥꯏꯒ ꯆꯦꯜꯂꯗꯅ ꯐꯅꯕꯨ ꯅꯨꯡꯁꯤꯔꯤꯌꯦ ꯇꯕꯪ ꯍꯦꯛ ꯂꯥꯎꯈꯩ ꯃꯁꯤꯗꯤ ꯃꯃꯥꯏꯁꯤꯗ ꯍꯦꯛ ꯆꯤꯛꯇꯠꯄ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯅꯣꯏꯅꯣꯏꯕꯤꯅ ꯆꯥꯎꯕꯒꯤ ꯃꯈꯖꯥꯏꯗꯨꯗ ꯁꯤꯛꯂꯛꯂꯝꯃꯤ ꯍꯣꯏꯃ ꯀꯔꯤꯅꯣ ꯁꯤꯗꯤ ꯑꯩ ꯀꯨꯏꯅ ꯄꯟꯊꯕ ꯍꯧꯅꯗꯦ ꯀꯥꯟꯅꯗꯦ ꯃꯤꯠꯁꯤ ꯎꯏꯁꯤꯜꯂꯒ ꯄꯥꯏꯈꯩ ꯆꯦꯟꯈ꯭ꯔꯒꯦ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯤꯕ ꯁꯣꯏꯗ꯭ꯔꯤ ꯉꯁꯤ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯈꯤ ꯇꯣꯡꯁꯥꯡꯅ ꯍꯩꯃ ꯆꯦꯟꯈ꯭ꯔꯦꯅꯦ ꯍꯦ ꯉꯥꯏꯈꯨꯑꯣ ꯀꯔꯤꯅꯣ ꯉꯥꯏꯍꯥꯛꯇ ꯇꯝꯅꯈꯤꯒꯦ ꯅꯣꯏꯅꯣꯏꯕꯤꯅ ꯇꯝꯅꯕꯒ ꯅꯪꯍꯧꯗꯦ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯦ ꯍꯥꯏ ꯋꯥꯅꯤ ꯐꯖꯕꯤ ꯌꯩꯈꯣꯏꯒꯨꯝꯕꯤꯁꯦ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯎꯖꯔꯝꯈꯤꯔꯣꯏ ꯑꯗꯨꯒꯤꯅꯤ ꯃꯣꯏꯅ ꯀꯤꯗꯅ ꯆꯦꯟꯈ꯭ꯔꯤꯕꯁꯦ ꯅꯣꯏꯅꯣꯏꯕꯤꯅ ꯑꯗꯨꯒꯤ ꯑꯣꯏꯕ ꯇꯥꯏ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯧꯅ ꯀꯥꯟꯅꯄꯣꯠꯇꯦ ꯏꯇꯥ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯂꯒ ꯐꯅꯦꯛ ꯐꯤ ꯐꯧꯕ꯭ꯔꯥ ꯌꯦꯡꯂꯨꯁꯤ ꯍꯨꯔꯥꯟꯅꯕ ꯍꯣꯏ ꯏꯇꯥ ꯑꯗꯨꯅ ꯐꯔꯅꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯃꯈꯨꯠꯀꯗꯨ ꯀꯣꯠꯁꯤꯟꯅꯗꯨꯅ ꯆꯠꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯔꯥꯡ ꯑꯃꯥꯏꯕꯤ ꯏꯕꯦꯍꯥꯏꯕꯤꯅ ꯊꯥꯗꯣꯛꯄ ꯕꯨꯠ ꯊꯦꯡꯅꯔꯛꯄ ꯅꯨꯄꯥ ꯑꯅꯤꯗꯨ ꯁꯣꯏꯔꯣꯜ ꯂꯣꯟꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦ ꯍꯥꯏꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯀꯨꯟꯗꯥꯂꯩꯅ ꯏꯁ ꯀꯔꯤ ꯃꯇꯧꯅꯣ ꯅꯍꯥ ꯄꯥꯈꯪ ꯑꯅꯤꯁꯤꯗꯤ ꯇꯣꯝꯕꯒꯤ ꯃꯃꯥꯅ ꯏꯃꯥ ꯃꯥꯏꯕꯤꯌꯥ ꯏꯆꯥ ꯅꯨꯄꯥꯁꯦ ꯉꯔꯥꯡ ꯑꯍꯤꯡ ꯌꯨꯝꯗ ꯍꯜꯂꯛꯄꯗꯒꯤꯅꯤ ꯃꯥꯅ ꯁꯣꯏꯔꯣꯜ ꯂꯣꯟꯗꯨꯅ ꯃꯁꯥꯁꯦ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯀꯞꯇꯅ ꯂꯩꯔꯤꯕꯁꯦ ꯆꯥꯎꯕꯒꯤ ꯃꯃꯥꯅ ꯑꯩꯒꯤ ꯏꯆꯥꯁꯤꯁꯨꯅꯤ ꯏꯃꯥ ꯃꯥꯏꯕꯤ ꯇꯣꯏꯕ ꯉꯔꯥꯡ ꯑꯍꯤꯡ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯑꯩꯈꯣꯏꯅꯦ ꯑꯍꯤꯡꯒ ꯑꯝꯇ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯄꯪꯀꯞꯇ ꯀꯞꯄꯦꯕ ꯃꯥꯅ ꯀꯤꯕꯗꯨ ꯎꯕꯗ ꯑꯩꯈꯣꯏꯁꯨ ꯀꯤꯕꯅ ꯁꯤꯒꯦ ꯇꯧꯗꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯦꯜꯂꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯆꯥꯎꯕꯗꯨ ꯀꯤꯅ ꯆꯤꯛꯂꯛꯀꯅꯣ ꯑꯩꯒꯤ ꯃꯥꯏꯗ ꯇꯤꯛꯂꯛꯀꯅꯣ ꯑꯩꯉꯣꯟꯗ ꯏꯃꯥ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯏꯃꯥ ꯇꯨ ꯁꯤꯅꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯇꯧꯗꯅ ꯂꯩꯔꯕꯅꯤ ꯀꯨꯟꯗꯥꯂꯩꯅ ꯕꯨꯡꯉꯣ ꯀꯤꯒꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ ꯏꯃꯥ ꯃꯥꯏꯕꯤ ꯏꯆꯥꯁꯦ ꯑꯃꯨꯛꯇ ꯏꯃꯥ ꯃꯥꯏꯕꯤꯅ ꯌꯦꯡꯕꯤꯌꯨ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯥꯝ ꯃꯤꯄꯥꯏꯔꯦ ꯀꯩꯁꯨ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ ꯇꯤꯟꯋꯣꯛ ꯂꯥꯏꯌꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯅꯦ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯤꯍꯨꯟꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯇꯣꯝꯕꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯎꯕꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯩ ꯈꯪꯂꯦ ꯑꯁꯤ ꯍꯥꯏꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯇꯣꯝꯕꯒꯤ ꯂꯋꯥꯏ ꯑꯗꯨꯗ ꯁꯣꯔ 3 ꯀꯥꯝꯊꯕꯤ
ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯆꯥꯎꯕꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨ ꯑꯗꯨꯗ ꯁꯣꯔ 3ꯂꯛ ꯀꯥꯝꯊꯕꯤ꯫ ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ ꯃꯊꯦꯡꯗ ꯆꯠꯄꯗꯨꯗ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯩꯃꯨ ꯑꯣꯛꯅꯗꯨꯅ ꯇꯧꯔꯤꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯣꯛꯊꯣꯛꯄꯤꯔꯕꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯃꯥꯏꯕꯤ꯫ ꯏꯌꯥꯝꯕꯗꯤ ꯅꯠꯇꯦ, ꯁꯦꯜ ꯈꯔꯁꯦ ꯑꯋꯥꯃꯟ ꯑꯣꯏꯅ ꯀꯠꯆꯔꯝꯒꯦ꯫ ꯌꯦꯔꯥ, ꯀꯔꯤꯒꯤ ꯁꯦꯜꯅꯣ? ꯌꯥꯔꯦ ꯌꯥꯔꯦ, ꯂꯧꯁꯤꯟꯕꯤꯌꯨ ꯏꯃꯥ ꯃꯥꯏꯕꯤ꯫ ꯏꯃꯥ ꯃꯥꯏꯕꯤꯅ ꯁꯦꯜꯁꯤ ꯂꯧꯁꯤꯟꯕꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯁꯦꯜꯁꯤ ꯂꯧꯔꯒꯦ꯫ ꯑꯗꯨꯒꯅꯦ ꯅꯍꯥ ꯄꯥꯈꯪ ꯑꯅꯤ, ꯅꯣꯏ ꯑꯅꯤꯁꯨ ꯃꯊꯦꯡꯗ ꯀꯣꯏꯆꯠ ꯆꯠꯄꯗꯨ ꯇꯧꯔꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ, ꯍꯟꯗꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯗ꯫ ꯃꯊꯦꯡꯗ ꯈꯨꯟꯖꯥꯁꯤꯡꯅ ꯆꯠꯄꯗ ꯑꯀꯤ ꯈꯪ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯇꯣꯏꯈꯠꯂꯛꯏ꯫ ꯃꯁꯤ ꯄꯨꯝꯕꯁꯦ ꯏꯕꯦ ꯍꯥꯏꯕꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯣꯏꯔꯤꯅꯤ꯫ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯒ ꯃꯥꯅ ꯅꯨꯡꯉꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯗꯅꯣ? ꯇꯥꯟꯖꯥꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯈꯣꯝꯕꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ, ꯏꯃꯥ, ꯅꯆꯥ ꯊꯕꯛ ꯁꯨꯕ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ, ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ, ꯍꯥꯏ ꯊꯣꯛꯈꯤꯕꯗ ꯏꯕꯨꯙꯧꯒꯤ ꯈꯨꯕꯝꯗ ꯈꯣꯏꯔꯝꯗꯨꯅ ꯆꯠꯂꯨꯀꯣ꯫ ꯍꯣꯏ ꯃꯥ꯫ ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯊꯕꯛ ꯑꯃ ꯆꯠꯅꯕ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯣꯏꯔꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯇꯥꯅꯕ ꯍꯥꯏꯅ, ꯍꯩ ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥꯅꯦ ꯃꯅꯤꯡ ꯂꯩꯀꯥꯏ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯅꯥꯕ ꯑꯝꯇ ꯌꯦꯡꯂꯨꯒꯦ, ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯅꯤ꯫ ꯏꯃꯥ ꯆꯠꯂꯦ ꯍꯩ, ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯝꯁꯤꯜꯂꯛꯂꯅꯤ꯫ ꯐꯤ ꯐꯧꯔꯤꯕꯒꯥꯁꯦ ꯂꯧꯁꯤꯟꯅꯕ ꯇꯧ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯟꯗꯥꯂꯩ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯏꯕꯦꯝꯍꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯦꯝꯍꯜꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯊꯣꯏꯕꯅ, ꯏꯃꯥ ꯃꯥꯏꯕꯤ ꯂꯥꯛꯄꯤꯔꯦꯗꯅ, ꯌꯥꯅꯤ ꯀꯥꯈꯠꯄꯤꯔꯣ, ꯐꯤꯅꯥꯠꯀ ꯂꯧꯊꯣꯛꯄꯤꯔꯨꯔꯅꯨ, ꯐꯤꯗꯥꯁꯨꯝꯅ ꯂꯦꯡꯁꯤꯟꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯅ ꯃꯣꯔꯥ ꯊꯥꯏ꯫ ꯀꯨꯟꯗꯥꯂꯩ ꯃꯣꯔꯥꯗꯨ ꯆꯤꯡꯁꯤꯟꯗꯨꯅ ꯐꯛ ꯃꯊꯛꯇ ꯍꯤꯞꯂꯤꯕ ꯏꯕꯦꯝꯍꯜꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯀꯨꯟꯗꯥꯂꯩꯅ, ꯏꯃꯥꯍꯜ, ꯑꯩ ꯂꯥꯛꯆꯔꯤꯌꯦ꯫ ꯏꯕꯦꯝꯍꯜ ꯁꯣꯔ ꯆꯤꯡꯈꯠꯄ ꯉꯝꯗꯕ ꯃꯈꯩ, ꯍꯩ ꯀꯨꯟꯗꯥꯂꯩ, ꯅꯪꯕꯨ ꯑꯩ ꯁꯣꯔ ꯁꯠꯂꯒ ꯂꯣꯏꯁꯤꯟꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯔꯅꯦ? ꯀꯗꯥꯏꯗꯒꯤ ꯀꯔꯤ ꯋꯥꯅꯣ ꯏꯃꯥꯍꯜ? ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤꯗꯤ ꯏꯃꯥꯍꯜꯕꯨ ꯂꯥꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯅꯥꯕꯒ ꯂꯣꯏꯅ ꯐꯔꯗꯕꯅꯤꯗ꯫ ꯊꯣꯏꯕꯅ, ꯏꯃꯥ ꯃꯥꯏꯕꯤ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ, ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯀꯇꯨ ꯀꯔꯟꯅ ꯉꯥꯡꯅ ꯂꯩꯔꯕꯅꯤ꯫ ꯀꯩꯁꯨ ꯈꯟꯗꯦꯗ ꯏꯃꯥꯍꯜ, ꯏꯃꯥꯍꯜꯒꯤ ꯃꯤꯍꯨꯜꯗꯣ ꯅꯆꯥ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯏꯕꯦꯝꯍꯜꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯤꯍꯨꯟ ꯌꯦꯡꯉꯤ ꯀꯨꯟꯗꯥꯂꯩꯅ꯫ ꯈꯪꯂꯦ ꯊꯣꯏꯕ, ꯌꯦꯟꯂꯤꯡ ꯊꯥꯅꯕ ꯄꯣꯠ ꯆꯩ ꯈꯔ ꯊꯧꯔꯥꯡ ꯇꯧꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯌꯦꯟꯂꯤꯡ ꯊꯥꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯪꯁꯤꯡ ꯑꯗꯨ ꯍꯥꯏꯗꯨꯅ ꯌꯦꯟꯂꯤꯡ ꯊꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏꯒꯤ ꯊꯧꯔꯝꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯏꯃꯥꯕꯨ? ꯐꯔꯅꯤ ꯐꯔꯅꯤ, ꯀꯩꯁꯨ ꯇꯧꯔꯔꯣꯏ꯫ ꯏꯃꯥꯍꯜ, ꯅꯥꯕ ꯊꯨꯅ ꯐꯔꯣꯀꯣ, ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯃꯥꯏꯕꯤ꯫ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯁꯦꯜꯁꯤ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯉꯁꯤꯗꯤ ꯁꯦꯜ ꯂꯧꯗꯕ ꯌꯥꯔꯣꯏꯀꯣ ꯏꯃꯥ ꯃꯥꯏꯕꯤ? ꯏꯃꯥ ꯃꯥꯏꯕꯤꯅ ꯁꯦꯜ ꯂꯧ ꯌꯥꯗꯅ ꯂꯦꯝꯅ ꯂꯥꯌꯦꯡꯕꯤꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯏꯀꯥꯏ, ꯑꯗꯨꯅ ꯁꯦꯜꯁꯤ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯐꯝꯗ ꯁꯦꯜ ꯑꯗꯨ ꯀꯠꯂꯝꯃꯤ꯫ ꯍꯩꯃ, ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯏ, ꯏꯃꯥ ꯃꯥꯏꯕꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔꯁꯤꯁꯨ ꯄꯥꯏꯕꯤꯈꯣ, ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯄꯥꯟꯖꯕ ꯉꯥꯛꯇꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ, ꯁꯦꯜꯁꯨ ꯂꯧ, ꯏꯟꯁꯥꯡ ꯅꯥꯄꯤꯁꯨ ꯂꯧ, ꯑꯣꯟꯊꯣꯛꯅ ꯌꯥꯝ ꯍꯦꯛ ꯂꯧꯔꯦꯗ ꯑꯩꯗꯤ꯫ ꯌꯥꯝꯕꯨ ꯌꯥꯝꯃꯟꯗ꯭ꯔꯕꯅꯤꯗ ꯏꯃꯥ ꯃꯥꯏꯕꯤ, ꯏꯃꯥ ꯃꯥꯏꯕꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯧꯕꯤꯕꯅ ꯗꯃꯥꯗ ꯍꯦꯜꯂꯤꯕꯅꯤ꯫ ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯃꯤꯌꯥꯝꯒꯤꯅꯤ, ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯊꯣꯛꯂꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ, ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯍꯦꯛꯇ ꯀꯧꯕ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯟꯗꯥꯂꯩꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯈꯨꯠꯇ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯥꯎꯕ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕꯗꯨ ꯑꯃꯥꯏꯕꯤ ꯏꯕꯦ ꯍꯥꯏꯕꯤꯅ ꯎꯔꯝꯃꯤ꯫ ꯃꯤꯅ ꯀꯜꯂꯛꯂꯤꯕ ꯑꯣꯏꯔꯤꯅꯤ ꯃꯥꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯃꯅꯥ ꯃꯁꯤꯡ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝꯁꯦ꯫ ꯂꯥꯏꯃꯟ ꯈꯤꯗ꯭ꯔꯦꯍꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ꯫ ꯈꯨꯟꯖꯥꯁꯤꯡꯁꯤꯁꯨ ꯃꯁꯤꯒꯤ ꯑꯃꯥꯏꯕꯤꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯖꯈ꯭ꯔꯦ꯫ ꯈꯨꯜ ꯑꯁꯤꯗ ꯀꯨꯟꯗꯥꯂꯩ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯥꯏꯕꯤꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯁꯤ ꯉꯥꯏꯔꯦꯅꯦ꯫ ꯑꯃ ꯇꯧꯔꯁꯨ ꯀꯨꯟꯗꯥꯂꯩ, ꯑꯃ ꯇꯧꯔꯁꯨ ꯀꯨꯟꯗꯥꯂꯩ, ꯀꯨꯟꯗꯥꯂꯩ ꯅꯠꯇꯕ ꯑꯃꯥꯏꯕꯤ ꯑꯩ ꯑꯃ ꯆꯥꯎꯊ꯭ꯔꯣꯛ ꯆꯥꯎꯅ ꯂꯩꯔꯤꯕꯁꯦ
ꯃꯣꯏꯒꯤ ꯃꯃꯤꯠꯇ ꯇꯤꯟ ꯀꯥꯡ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯁꯤꯗꯕꯨ ꯑꯩꯅ ꯈꯨꯟꯖꯥꯁꯤꯡꯁꯦ ꯀꯃꯥꯏꯅ ꯅꯨꯡꯁꯤꯗꯣꯏꯅꯣꯕ? ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯑꯩꯁꯨ ꯈꯨꯟꯖꯥꯁꯤꯡꯁꯦ ꯑꯋꯥꯅ ꯇꯥꯅꯕ ꯁꯤꯟꯕ ꯇꯥꯕꯅꯤ꯫ ꯑꯣꯠꯈꯥꯏꯒꯦ, ꯑꯗꯨꯝ ꯑꯣꯠꯈꯥꯏꯒꯦ꯫ ꯃꯣꯏꯒꯤ ꯆꯥꯅꯖꯕꯤ ꯑꯃꯥꯏꯕꯤꯁꯤꯅ ꯃꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯈꯟꯕꯤꯔꯤꯗꯣ ꯌꯦꯡꯒꯦꯕ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯉꯁꯤꯁꯨ ꯏꯕꯦꯍꯥꯏꯕꯤꯅ ꯊꯥꯗꯣꯛꯄ ꯕꯨꯠꯁꯤꯡ ꯑꯗꯨ ꯑꯃꯃꯝ ꯃꯔꯛ ꯑꯗꯨꯗ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯠꯄ ꯃꯤꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯅꯕ ꯍꯥꯏꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯀꯣꯏꯁꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯅꯖꯕꯤ ꯕꯨꯠ ꯃꯇꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯈꯨꯠꯀ ꯀꯣꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯝꯖꯥꯎ ꯑꯗꯨꯗ ꯆꯠꯂꯤ ꯇꯣꯡꯁꯥꯡꯅ꯫ ꯍꯟꯗꯛ ꯃꯔꯛ ꯑꯩꯈꯣꯏꯅ ꯈꯔ ꯇꯝꯅꯕꯁꯤꯗ ꯂꯝꯕꯤ ꯁꯣꯔꯣꯛꯁꯦ ꯃꯤ ꯄꯣꯡꯒ ꯏꯆꯠ ꯆꯠꯇ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯣꯏꯅꯣꯏꯕꯤꯅ ꯅꯠꯇꯦ, ꯃꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ, ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯍꯥꯏ ꯋꯥꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯔ ꯇꯝꯅꯖꯕꯁꯤꯗ ꯇꯝꯅꯕ ꯐꯪꯗꯅꯕ ꯍꯥꯏꯗꯅ ꯍꯦꯛꯇ ꯃꯌꯨꯝꯗꯒꯤ ꯃꯄꯥꯜꯒ ꯑꯝꯇ ꯊꯣꯛꯂꯛꯇꯦꯃꯤ꯫ ꯁꯤꯗꯕꯨ ꯃꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯃꯕꯨꯛ ꯐꯩ ꯍꯥꯏ ꯌꯥꯔꯤꯕ꯭ꯔꯣ? ꯌꯥꯗꯦꯕ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯃꯕꯨꯛ ꯐꯩ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯃꯣꯏ ꯑꯃꯨꯛ ꯃꯕꯨꯛ ꯐꯠꯇꯕꯗꯤꯅꯦ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯦ ꯂꯩꯔꯝꯃꯣꯏ꯫ ꯕꯨꯠ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯗꯨ ꯃꯈꯨꯠꯀꯗꯨ ꯇꯧꯗꯨꯅ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯥꯒꯤ ꯏꯕꯦꯍꯥꯏꯕꯤ ꯍꯥꯏꯕꯤꯁꯦ ꯃꯁꯤꯅ ꯃꯍꯦꯜꯂꯦ ꯐꯠꯇꯕ꯫ ꯂꯥꯏꯃ ꯑꯩꯗꯤꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ꯫ ꯇꯣꯡꯁꯥꯡꯅ ꯅꯨꯡꯁꯤꯗꯕꯒꯤ ꯋꯥꯗꯤ ꯑꯩꯁꯨꯅꯦ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯗꯦ꯫ ꯇꯣꯡꯁꯥꯡ ꯑꯩꯁꯤꯕꯨ ꯑꯁꯨꯝꯅ ꯍꯥꯟꯅ ꯇꯧꯔꯝꯕ꯭ꯔꯣ? ꯃꯇꯝ ꯑꯃꯗ ꯕꯨꯠ ꯃꯌꯥꯝ ꯃꯔꯛꯁꯤꯗꯒꯤ ꯁꯕꯥꯟ ꯐꯖꯕꯗ ꯇꯣꯡꯁꯥꯡ ꯍꯥꯏꯅ ꯏꯃꯤꯡꯁꯦ ꯀꯩ ꯆꯠꯂꯝꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨꯅꯦ ꯃꯥꯒꯤ ꯏꯕꯦꯍꯥꯏꯕꯤ ꯍꯥꯏꯁꯤꯒ ꯍꯦꯛ ꯁꯝꯅꯔꯨꯕꯗꯒꯤ ꯃꯥꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕꯗ ꯇꯣꯡꯁꯥꯡ ꯑꯩꯁꯦ ꯌꯥꯡ ꯖꯔ ꯀꯪꯁꯤꯟꯈ꯭ꯔꯤꯕꯅꯤ꯫ ꯍꯣꯏ, ꯌꯥꯡ ꯀꯪꯂꯕꯁꯨ ꯑꯩꯒꯤ ꯐꯖꯕꯁꯤꯃꯗꯤ ꯍꯟꯗꯦꯀꯣ꯫ ꯑꯩꯅ ꯏꯁꯥ ꯄꯪꯊꯥ ꯊꯥꯒꯠꯆꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ꯫ ꯅꯣꯏꯅꯣꯏꯕꯤꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ, ꯌꯥꯝ ꯐꯖꯕꯤ ꯁꯥꯔꯗꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯁꯛꯇꯥ ꯑꯃꯨꯛꯅ ꯋꯥꯆꯦꯠꯇ ꯃꯃꯥꯏ ꯃꯃꯤꯠ ꯌꯦꯛꯁꯤꯟꯕ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯏꯁ ꯀꯔꯤ ꯐꯖꯔꯦꯍꯦ ꯅꯪꯗꯤ, ꯁꯥꯃꯨ ꯃꯤꯔꯣꯟꯕꯤ ꯍꯦꯛ ꯃꯥꯟꯈꯩ꯫ ꯃꯁꯤꯗꯩꯁꯤꯗ ꯂꯦꯡꯉꯝ ꯆꯥꯉꯝꯗꯈꯩ ꯅꯣꯝꯍꯧ ꯍꯦꯛ ꯆꯠꯈꯩ ꯃꯤꯒꯁꯨ ꯁꯤꯗꯔꯤ꯫ ꯅꯣꯏꯅꯣꯏꯕꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄꯁꯦ ꯅꯊꯃꯣꯏꯗꯨꯗ ꯇꯤꯡ ꯂꯥꯎꯕ꯭ꯔꯣ? ꯅꯪꯅ ꯑꯗꯨꯝ ꯁꯥꯔꯣꯏꯗꯣꯏꯕꯦꯝꯃ꯫ ꯅꯪꯁꯨ ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄꯁꯤꯗ ꯁꯥꯎꯅꯤꯡꯂꯤꯔꯣ? ꯅꯅꯥꯇꯣꯟꯒꯗꯣ ꯆꯥꯄꯣꯝꯃꯨ ꯂꯥꯎꯈꯩ ꯁꯣꯔꯒꯗꯣ ꯐꯤꯐꯥ ꯍꯣꯜꯂꯤꯕꯗꯣ꯫ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯅ ꯑꯁ ꯌꯥꯔꯦ, ꯅꯣꯏ ꯑꯅꯤ ꯑꯃꯨꯛ ꯈꯠꯅꯔꯛꯂꯅꯨ꯫ ꯇꯨ ꯑꯥꯗ ꯃꯤ ꯑꯃ ꯂꯥꯛꯂꯤꯁꯦ ꯎꯔꯦꯗꯅ, ꯑꯁꯤꯗ ꯑꯗꯨꯝ ꯇꯝꯅꯔꯨꯁꯤ꯫ ꯇꯣꯡꯁꯥꯡ ꯍꯔꯥꯎꯅ ꯍꯥ ꯀꯥꯏꯅꯣ? ꯍꯩꯃꯥ, ꯑꯁ ꯑꯁꯤꯗꯤ ꯍꯅꯨꯕꯅꯦ, ꯍꯅꯨꯕꯗ ꯇꯝꯅꯕꯁꯤꯗꯤ ꯕꯤꯠ ꯀꯌꯥ ꯂꯩꯇꯦꯅꯦ ꯑꯩꯗꯤ꯫ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯅ ꯍꯣ, ꯇꯝꯅꯔꯒ ꯕꯤꯠꯇꯨꯗꯤ ꯃꯊꯟꯇ ꯑꯗꯨꯝ ꯂꯩꯖꯔꯛꯀꯗꯕꯅꯤ꯫ ꯂꯥꯛꯑꯣ ꯀꯥꯟꯅꯗꯦ, ꯇꯝꯅꯕ ꯍꯧꯔꯁꯤ꯫ ꯁꯣꯝꯗꯅ ꯑꯍꯜ ꯅꯨꯄꯥ ꯑꯗꯨ ꯁꯥꯎꯅ ꯃꯗꯣꯝ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯂꯤ꯫ ꯆꯥꯛ ꯆꯔꯝꯗꯥꯏꯁꯤꯗ ꯑꯃꯗꯣ ꯌꯦꯔꯨꯝ ꯑꯃꯇꯪ ꯀꯨꯠ ꯂꯥꯎꯅ ꯊꯛꯀꯦ ꯇꯧꯕꯕꯨ ꯊꯣꯡ ꯂꯣꯟꯅ ꯂꯩꯔꯝꯃꯦ ꯍꯥꯏꯋꯥꯅꯤ꯫ ꯉꯁꯥꯏꯅ ꯈꯔ ꯉꯟꯅ ꯆꯠꯆꯒꯗꯕꯗꯨꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯆꯧꯕꯤꯗꯨꯅ ꯌꯨ ꯊꯛꯄ ꯆꯠꯄ ꯌꯥꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯌꯨ ꯊꯛꯄ ꯆꯠꯂꯕꯗꯤ ꯃꯥꯒꯤ ꯃꯌꯥ ꯑꯆꯧꯕꯅ ꯆꯤꯛꯀꯅꯤꯗꯅ ꯙꯞ ꯇꯧꯔꯛꯄꯗꯒꯤ ꯆꯠꯅꯤꯡ ꯀꯤꯖꯔ ꯆꯠꯄ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯐꯪꯂꯤꯉꯩꯁꯤꯗ ꯌꯥꯝꯗꯕꯤ ꯆꯥꯛ ꯆꯪꯅꯅꯕ ꯈꯖꯤꯛꯇꯪ ꯊꯛꯂꯨꯒꯦ ꯈꯟꯅ ꯂꯥꯛꯂꯒ ꯊꯣꯡ ꯑꯃꯨꯛ ꯂꯣꯟꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯗꯕꯨ ꯏꯁꯤ ꯀꯥꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯁꯨꯝꯅ ꯃꯥꯅ ꯉꯥꯡꯗꯨꯅ ꯆꯠꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯅ ꯑꯣ, ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯈꯨꯔꯥ ꯑꯍꯜꯕꯨ? ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯩꯉꯣꯟꯗ ꯀꯧꯔꯛꯂꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯃꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯆꯧꯕꯤꯗꯣ ꯑꯣꯏꯔꯖꯥꯠꯂꯣ? ꯑꯩꯅ ꯃꯥ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯌꯨ ꯊꯛꯄ ꯆꯠꯈ꯭ꯔꯦ ꯈꯪꯕꯒꯤ ꯑꯩꯒꯤ ꯇꯨꯡꯗ ꯂꯣꯟꯅ ꯏꯟꯅꯔꯛꯂꯒ ꯃꯤ ꯑꯇꯣꯞꯄ ꯁꯥꯔꯒ ꯀꯧꯔꯛꯂꯤꯖꯥꯠꯂꯥ? ꯑꯦꯂꯥꯏ, ꯑꯩꯉꯣꯟꯗ ꯀꯧꯔꯛꯂꯤꯕ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯅꯨꯄꯥ ꯐꯨꯕꯤꯗꯨꯗꯗꯤ ꯑꯣꯏꯍꯟꯕꯤꯔꯝꯒꯅꯨꯀꯣ꯫ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯅ ꯍꯣ ꯈꯨꯔꯥ, ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ? ꯃꯤꯅ ꯍꯪꯕꯒ ꯈꯨꯝꯗꯦꯀꯣ, ꯈꯨꯔꯥꯁꯤ ꯌꯥꯝ ꯄꯣꯡꯉꯤꯀꯣ꯫ ꯈꯣꯟꯖꯦꯜꯁꯤ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯃꯥꯟꯗꯦ, ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯑꯁꯤ ꯈꯟꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯒꯤ ꯐꯤꯕꯝ ꯀꯥꯏꯔꯕ, ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯐꯝ ꯑꯗꯨ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯍꯣꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯛꯊꯈꯤ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤ ꯄꯥꯈꯠꯅ꯫ ꯍꯩꯃꯥ, ꯂꯦꯛꯊꯈ꯭ꯔꯦ ꯏꯇꯥ ꯇꯣꯡꯁꯥꯡ, ꯏꯇꯥ ꯅꯣꯏꯅꯣꯏꯕꯤ, ꯑꯍꯜ ꯅꯨꯄꯥꯁꯤ ꯋꯥꯟꯊꯈ꯭ꯔꯦ, ꯑꯃꯨꯛꯇ ꯂꯦꯛꯀꯅꯁꯤ ꯂꯥꯎ꯫ ꯇꯣꯡꯁꯥꯡ ꯃꯀ꯭ꯂꯥꯞ ꯑꯁꯥꯡꯕꯗꯨꯒ ꯆꯣꯡꯗꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯣꯡꯁꯥꯡ ꯏꯄꯥ ꯄꯥꯈꯠꯅ ꯍꯩꯃꯥ, ꯀꯔꯤꯅꯣ ꯇꯧꯔꯤ ꯃꯇꯧꯁꯤꯗꯤ? ꯑꯍꯜꯁꯤꯗꯤ ꯁꯤꯔ ꯃꯥꯜꯂꯦ꯫ ꯂꯩꯀꯥꯏ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯅ ꯃꯤ ꯍꯥꯠꯂꯦ꯫ ꯍꯣ, ꯂꯩꯀꯥꯏ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯅ ꯃꯤ ꯍꯥꯠꯂꯦ꯫ ꯑꯁ ꯏꯇꯥ, ꯅꯪ ꯉꯥꯎꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯣ? ꯃꯤꯅ ꯇꯥꯈ꯭ꯔꯗꯤ ꯑꯩꯁꯦ ꯃꯤ ꯍꯥꯠꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯅꯤ꯫ ꯃꯤꯅ ꯑꯩꯕꯨ ꯃꯤ ꯍꯥꯠꯄꯤꯅꯤ ꯍꯥꯏꯅ ꯋꯥ ꯂꯥꯎꯅꯕꯗꯨꯔꯣ ꯅꯪꯅ ꯌꯥꯝ ꯄꯥꯝꯂꯤꯁꯤ ꯍꯥ?
ตรงสังหายบดุตาดิข่าววังเซียนตุนะมาขุดกาตุปสิมังพยาดทำตุนะโหเลยใกล้มีฮะเลยแรงไปบินะอาหนุปามาฮะเลยตรงสังเล่ากันให้วันปสินุปิสกายอาตุนะยังมีนาตาไกเซมีฮะปินิสอนให้นะครั้งนี้บะปสิดีส่งสินแล้วก็มาสินเสเฮกตัมนี่ละกันนะอาศัยให้นะเลยแรงไปบิจงสินตุนะตรงสังกิมาสินนะตุเมลีหน่วยบิเลยไม่ได้ตาริบะอาหนุปาตุกิมานักตสังสินตุนะอาหนุปาตุโซร์โฮลิบราให้นะยังเลยให้มาโซร์โฮลิอิตาเนียahal se sor holi ye sidri ye leirang apai bina ha sor holi ba phare ta thok na kanani ahal se wakhal lak na ba talai kan mina si asi haina but ahum maduna wakhal mang na ta do lei ba ahal nu pa do lai kan nari tong sang na as masi ma so tok na koi na wan thai he kari sa ge na wan thari no khang ni noi bina lawai le phudu da sor ta kam leirang apai bina ai kam ge se Noy bina kurahal o kurahal wakalang tataw si kurahal ahal no pado wakalak tu na mamit ado uirum panglaklami leirang apay bi haraw na ay ma wakalay utaw na nungay zarita ko idya ay mi happy ming tol pang lore ay mi na mi happy ni hay na raroy asi hay na haraw na mabiga to patpatay togsay adubo ahal no pado di magi mamang da sagpam kairaba Bud ahum maduna ikoy na phamduna mangonda yengdul leirambaduda pakhatpana amuk kasuwan thaki haima kaino amuk wan thakri bud noi bina ahal nupa du ki manatut mayada makut adu thamduna hanakti magi sia wan thaba mandi sor hon khidre hanakti sidam malita leirang apai bi makokta makut haptuna ha kaino iswa aina mi hatlaba tongsang phamlambadagi phuk haugatunaโหเลยใกล้มีฮะเลยรางไปวินามีฮะเลยโหเลยใกล้มีฮะเลยขังเดบขังเขาโรตาเดบตาเขาโรเลยรางไปวิเศษมีฮะปีนี่มีฮะปีมาเนฮัลดูปามาฮะเลยอาศัยให้นะข่าววางกุยเซียนตุนลาวเลยรางไปวิปากขัดนะกับตุนะตรงสังบุตานะตุนะมีนะตาคินีมีนะมาบูมีฮะปีนี่ให้นะปอกทุกขีบตาเรให้นะมาตาตรงสังบุคำจินีสมดนะอาหนุปาดูดีพุทธอหุมดูอุกนรูบดกีมาพมาดูดคุดักตะทวายทารัมมีมาทั้งกินมิตรดีอาหนุปาดูสีดูนตารัมมีให้นะคุณเลยไกดูวาลาวรัมมีคุณดาเลยมังโกลาดูดพัมดูนะขยาดูดีเยี่ยมเลยมากีบีให้สเนตวีบเสคุณซาสิงดากีขังปีบดกีเห็นดรุตนะคุณซาสิงกิทวายเล่าบุพาวาหุรักเลบดีเนี่ยมาต้องน่าสุภัดคิดจีนะมาสิกินปีเสตัดตีไอ้บุมาเนตวีบทับบักเสสุดตุ้มินยังแล้วก็เลยระจันเนี่ยไอ้น่ะสุดตุ้มินยังดูเลยระบดีคุณละเสตัวไอ้น่ะมิสิมินาทบว่าเห็นกันลักลักนี่แล้วตัวน่ะไอ้ทับบักคาร์ตัวบุตรไทยอาศัยขันน่ะอาไม่บีกุนดาเลยอาไม่บีบีให้บีน่ะตัวรีบพัดจะบัทับบักอาศัยกิมายกตาทับบักคาร์ไปขัดเกี่ยให้น่ะขลับบีไอ้เฮงกิมาตำนี้บุตรในรังอาไปบีดูสุดกับนี้มาตัวตัวเดบุตรน้อยบีน่ะอีทางกับแล้วนุยาริสินั่งน่ะถอยน่ะฮัดแค่ให้น่ะฮัดไปสุนัตตะบุตรบุอาหนุปาดูนะมาเท่าใหญ่เลยทั้งใครมาทันตะวันทารักสิจารักตั้งนักการิกินมีอะต้องยามดูว่าเขาส่วนทาริโตไอเสียวสิปีมีฮัดปีให้ตัวเรบันิตามีฮัดปีให้กูนุปากันนานะพามีกันนี่ไอเสียวสิปียุบปานมาสุขังเลยมีฮัดไหนกูมีฮัดปีนี่ให้นะสวยตัวนังได้รับเลยกันนี่ตรงสักมาคว้างกันตัวเมตุนะกันเนี่ยยุบปานขังเลยกันดีกันเนาะเบี้ยมันนังเสียนุปีนาตีเก่าหรอบ่นังสินุปานี่นุปาอะดูนะยุบปานเมื่อกี้ว่าตัวดีลับนั่นท่องครก็อาสมนะตรงสังให้รักประสิทธิ์บุตรไล่รังอภัยบิดูเห็นน้ำบุกนิ่งงูสีนะฮิฮิกับหลักลามีบุตรน้อยบินะอีตาตรงสังตั้งสีดีบะมีนะว่าเขาลงไงจุดไงสิดาปังอังเซนมีตาไล่รังอภัยบิอะนังสุยาริสิกับนั่นตัวใครดูเมื่อกี้ยุบปานมาข้างเลยด้วยไล่รีบะบุตรปากข้างมายามสิดากีอีตาหนักคุยท่าสบมาก็เก็บขันละกะทอเก็บเลยสิละก็เลยริสิคาราบะปามีนักขุดตัดทิ้งประกอบยาวเดบะบุตรปากข้างดูปามระสรุปพลังงักตัวอีบะบุตรปากข้างดูปามระนั่นจักะนาฮันกีคารานาปะอามาดูปามระนาฮันกีคารานาปะดีมาขุดตะกะอุริวารีกะยามสิบะมาซ้ำกะมาทักแต่จับยุ่งขัดปะยามในซาบดุระเฮ้ยมาดูปามระปาม
ꯃꯍꯥꯛꯄꯨꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯁꯤ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯃꯥꯕꯨ ꯄꯥꯝꯖꯔꯛꯂꯤꯕꯁꯤ ꯆꯥꯕꯤ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯅ ꯕꯨꯠ ꯅꯣꯏꯅꯣꯏꯕꯤꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯈꯨꯗꯨꯝꯅꯒ ꯐꯠ ꯁꯨꯏ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯅ ꯏꯇꯥ ꯅꯣꯏꯅ ꯍꯋꯥꯎ ꯇꯧꯗꯅ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨꯕ ꯑꯩꯅ ꯃꯥꯕꯨ ꯂꯣꯟꯅ ꯀꯅꯥ ꯈꯪꯍꯟꯗ ꯊꯃꯣꯏꯗ ꯂꯥꯠꯇꯨꯅ ꯊꯝꯖꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯏꯇꯥ ꯑꯩꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ ꯃꯇꯧꯗꯨꯗ ꯇꯣꯡꯁꯥꯡ ꯃꯆꯤꯟꯒꯗꯨ ꯄꯩꯗꯨꯅ ꯁꯛꯇꯥꯁꯤꯒ ꯃꯋꯥꯒꯁꯨ ꯄꯥꯝꯃꯤ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯁꯣꯝꯗꯩꯅ ꯃꯣꯏ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯌꯥꯝ ꯅꯩꯕ ꯁꯥꯕ ꯕꯨꯠ ꯄꯥꯈꯪꯗꯨꯒ ꯀꯣꯏꯅꯔꯤꯁꯤꯗꯤ ꯃꯣꯏꯗꯤ ꯈꯪꯖꯄꯣꯠꯇꯦ ꯇꯥꯟꯖꯥꯗꯨꯗ ꯃꯈꯨꯠꯇ ꯆꯩꯁꯥꯡ ꯄꯥꯏꯕ ꯃꯆꯤꯟ ꯈꯨꯝꯃꯨꯛ ꯇꯨꯝꯕ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯗꯣꯝꯗ ꯒꯝ ꯒꯝ ꯆꯪꯂꯛꯂꯝꯃꯤ ꯇꯣꯡꯁꯥꯡ ꯏꯉꯪꯉꯪꯅ ꯀꯅꯥꯅꯣ ꯁꯤꯗ ꯆꯤꯟ ꯉꯥꯛꯇ ꯂꯥꯛꯏꯁꯤꯅ ꯅꯠꯇꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯨ ꯃꯥꯟꯗꯦ ꯅꯍꯥꯟꯈꯩ ꯑꯃꯨꯛꯇ ꯎꯗꯦ ꯍꯥꯏꯋꯥꯅꯤ ꯅꯣꯏꯅꯣꯏꯕꯤꯅ ꯍꯣꯏꯅꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯁꯤꯡꯁꯤꯕꯨ ꯇꯞꯅꯁꯨ ꯇꯨꯝꯈ꯭ꯔꯦꯗ ꯆꯤꯟꯗꯨꯝꯕꯤꯌꯥ ꯅꯪꯕꯨ ꯀꯅꯥꯅꯣ ꯅꯍꯥꯟꯈꯩꯁꯨ ꯑꯃꯨꯛꯇ ꯎꯗꯦ ꯅꯪꯕꯨ ꯑꯅꯧꯕ ꯕꯨꯠꯂꯣ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤ ꯑꯗꯨ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯗꯨꯅ ꯕꯨꯠ ꯇꯣꯡꯁꯥꯡ ꯍꯣꯏꯒꯤ ꯀꯥꯡꯒꯨꯗ ꯊꯤꯟꯗꯨꯅ ꯅꯣꯏꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯨꯁꯣ ꯍꯥꯏꯗꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯑꯩꯕꯨ ꯊꯥꯔꯛꯂꯤꯕꯅꯤ ꯅꯣꯏꯒꯤ ꯑꯇꯩ ꯀꯥꯡꯕꯨꯁꯤꯡꯗꯨꯁꯨ ꯑꯩꯅ ꯂꯣꯏꯅ ꯐꯨꯊꯔꯝꯂꯕꯅꯤ ꯅꯣꯏ ꯑꯍꯨꯝꯇ ꯉꯥꯏ ꯑꯩꯅ ꯐꯨꯗꯕ ꯅꯣꯏ ꯑꯍꯨꯝꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯐꯨꯔꯗꯧꯕꯅꯤ ꯇꯣꯡꯁꯥꯡꯅ ꯏꯁ ꯀꯔꯤ ꯐꯨꯕꯤꯔꯣꯏꯍꯦ ꯅꯪꯅ ꯐꯨꯔꯒ ꯑꯩꯈꯣꯏꯗꯤ ꯖꯒꯣꯏꯒ ꯁꯥꯗꯨꯅ ꯂꯩꯔꯅꯤꯍꯦ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯅ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯃꯥꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯈꯣꯏꯕు ꯐꯨꯗꯣꯏꯅꯣ ꯃꯁꯝꯁꯤꯗꯨꯝ ꯈꯨꯠꯇꯥꯡ ꯌꯦꯜꯂꯒ ꯍꯥꯏꯗꯠꯀꯦ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯑꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯅꯣꯏ ꯑꯍꯨꯝꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯇꯣꯡꯁꯥꯡꯅ ꯌꯦꯡꯅꯕ ꯇꯥꯔꯦ ꯅꯪ ꯈꯨꯝꯕꯤ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯐꯨꯕ ꯅꯠꯇꯤꯛ ꯅꯠꯇꯦ ꯆꯤꯟꯗꯨꯝꯕꯤꯅ ꯏꯁ ꯀꯔꯤ ꯅꯈꯣꯏꯕꯨ ꯐꯨꯕ ꯅꯠꯇꯤꯛ ꯅꯠꯇꯦ ꯀꯥꯏꯗꯅ ꯑꯗꯨꯗꯤ ꯐꯨꯔꯦ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯇꯣꯡꯁꯥꯡꯅ ꯁꯦꯠꯀꯜꯂꯤ ꯑꯣꯏ ꯃꯥ ꯍꯦ ꯉꯥꯎꯕ꯭ꯔꯣ ꯀꯔꯤꯅꯣ ꯅꯪ ꯅꯉꯣꯟꯗ ꯐꯨꯔꯤꯕꯅꯤ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯅ ꯆꯤꯟꯗꯨꯝꯕꯤꯌꯥ ꯅꯪꯅ ꯍꯦꯛꯇ ꯑꯩꯒꯤ ꯇꯥꯗ ꯐꯨꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤ ꯅꯪ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯅꯪꯅ ꯁꯣꯏꯗ ꯂꯥꯛꯂꯒ ꯑꯐꯥꯎ ꯑꯔꯤꯡ ꯁꯥꯕ ꯁꯥꯔꯤꯁꯤ ꯄꯪꯁꯥ ꯁꯥꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯍꯥꯠꯇꯣꯛꯄꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯅꯆꯤꯟ ꯅꯇꯨꯝꯕꯗꯣ ꯁꯣꯏꯗꯠꯂꯒ ꯍꯨꯏꯗ ꯄꯤꯖꯧꯔ ꯅꯪ ꯅꯇꯤꯛ ꯂꯩꯔꯕꯗꯤ ꯄꯤꯖꯧꯅꯤ ꯂꯥꯛꯑꯣ ꯑꯩꯒꯤꯁꯤ ꯅꯇꯨꯝꯕꯁꯦ ꯅꯇꯤꯛ ꯂꯩꯔꯗꯤ ꯁꯣꯏꯗꯠꯂꯨ ꯂꯥꯛꯑꯣ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯅ ꯍꯩꯃꯥ ꯌꯥꯝ ꯂꯤꯡꯅ ꯋꯥꯒ ꯉꯥꯡꯉꯤ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯁꯤꯜꯂꯒ ꯑꯐꯥꯎ ꯑꯔꯤꯡꯒ ꯌꯥꯝ ꯁꯥꯏꯃꯤ ꯍꯦ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯗꯣ ꯊꯝ ꯑꯗꯨꯒꯅꯦ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯨꯄꯤ ꯃꯆꯥ ꯆꯪꯌꯦꯡꯅꯁꯤ ꯃꯗꯨꯗ ꯅꯪ ꯑꯩꯈꯣꯏꯁꯤ ꯀꯅꯥꯅꯣ ꯈꯪꯒꯅꯤ ꯅꯣꯏꯅꯣꯏꯕꯤꯅ ꯀꯩꯗꯧꯕꯒꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯪꯌꯦꯡꯅꯗꯣꯏꯅꯣ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃꯨꯛꯇ ꯑꯩꯈꯣꯏ ꯌꯨꯝ ꯆꯪꯂꯒ ꯅꯩꯊꯦꯛꯀꯗꯕꯅꯤ ꯀꯥꯟꯅꯗꯦ ꯃꯁꯤꯒꯤ ꯆꯤꯟꯗꯨꯝꯕꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯂꯒ ꯅꯣꯕꯥꯞ ꯀꯥꯎꯕꯗꯧꯅ ꯑꯃꯨꯛꯇ ꯀꯥꯎꯊꯦꯛꯁꯤ ꯇꯣꯡꯁꯥꯡꯅ ꯍꯦ ꯇꯣꯡꯁꯥꯡ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯃꯌꯥꯝ ꯃꯁꯤ ꯐꯨꯔꯁꯤ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯑꯍꯨꯝ ꯑꯗꯨ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤ ꯇꯝꯅ ꯍꯨꯞꯆꯤꯜꯂꯤ ꯑꯗꯨꯕꯨ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯩꯁꯥꯡ ꯑꯗꯨꯅ ꯁꯦꯠ ꯀꯟꯊꯔꯛꯂꯝꯃꯤ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯅ ꯍꯩꯃꯥ ꯌꯥꯗꯦ ꯁꯤꯗꯤ ꯃꯥꯅ ꯅꯁꯤꯜꯂꯛꯏ ꯅꯣꯏꯅꯣꯏꯕꯤꯅ ꯑꯣꯏ ꯃꯥ ꯑꯩ ꯁꯤꯔꯦ ꯍꯦ ꯅꯥꯏꯍꯦ ꯀꯔꯤꯅꯣ ꯆꯩꯗꯨꯅ ꯄꯪꯀꯟꯗ ꯀꯟꯁꯤꯜꯂꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯇꯣꯡꯁꯥꯡꯅ ꯃꯁꯤ ꯃꯀꯣꯛꯁꯤ ꯈꯔ ꯆꯥꯛꯄ ꯃꯥꯜꯂꯤ ꯃꯤꯅ ꯅꯥꯏ ꯍꯥꯏꯔꯒ ꯑꯁ ꯐꯨꯔꯛꯀꯅꯨ ꯍꯦ ꯐꯨꯔꯛꯀꯅꯣꯗꯤ ꯐꯨꯔꯛꯀꯅꯨꯗꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯇꯝꯊꯤꯅ ꯐꯨꯊꯔꯝꯃꯤ ꯍꯦ ꯅꯣꯏ ꯑꯍꯨꯝ ꯄꯔꯦꯡ ꯂꯦꯞꯄꯨꯁꯤꯗ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯅꯣꯏ ꯑꯍꯨꯝ ꯄꯔꯦꯡ ꯂꯦꯞꯄꯨ ꯍꯥꯏꯕꯅꯤ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯅ ꯀꯩꯒꯤꯅꯣ ꯂꯦꯞꯄꯨ ꯍꯥꯏꯗꯤ ꯂꯦꯞ ꯑꯃꯨꯛ ꯀꯟꯁꯤꯜꯂꯛꯂꯒꯦ ꯍꯣꯏ ꯍꯦ ꯂꯦꯞꯀꯦ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯕꯨꯠ ꯆꯤꯟꯗꯨꯝꯕꯤꯅ ꯄꯔꯦꯡ ꯂꯦꯞꯍꯟꯗꯨꯅ ꯆꯩꯅ ꯃꯊꯨꯟ ꯑꯗꯨ ꯁꯦꯠ ꯀꯟꯗꯨꯅ ꯍꯌꯦꯡꯈꯩ ꯈꯨꯠ ꯂꯩꯀꯥꯏꯗ ꯑꯀꯤ ꯈꯪꯕꯤꯔꯒ ꯇꯝꯅꯈꯤꯗ꯭ꯔꯥ ꯍꯥꯏꯌꯨ ꯑꯊꯦꯡ ꯑꯃꯝꯗ ꯃꯤꯉꯣꯟꯗ ꯑꯀꯤ ꯈꯪꯕꯤꯈꯤꯗ꯭ꯔꯥ ꯍꯥꯏꯌꯨ ꯑꯁꯤ ꯍꯥꯏꯅ ꯆꯩꯗꯨꯅ ꯁꯦꯠ ꯀꯜꯂꯤ ꯆꯤꯟꯗꯨꯝꯕꯤꯅ ꯈꯨꯝꯃꯣ ꯅꯆꯤꯟꯗꯨ ꯈꯨꯝꯃꯣ ꯇꯣꯡꯁꯥꯡꯅ ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ ꯍꯌꯦꯡꯈꯩ ꯑꯩꯈꯣꯏ ꯑꯃꯝ ꯑꯊꯦꯡꯗ ꯂꯥꯛꯄ ꯃꯤꯗꯅꯦ ꯑꯀꯤ ꯈꯪꯕꯤꯗꯨꯅ ꯇꯝꯖꯖꯔꯔꯣꯏ ꯐꯨꯔꯤꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯑꯩ ꯅꯥꯕꯅ ꯁꯤꯗꯧꯔꯤ ꯅꯣꯏꯅꯣꯏꯕꯤꯅ ꯑꯩꯈꯣꯏ ꯃꯇꯨꯡ ꯃꯅꯥꯎ ꯈꯨꯜ ꯂꯩꯀꯥꯏꯁꯨ ꯇꯝꯅꯖꯔꯔꯣই ꯅꯪꯅ ꯐꯨꯔꯤꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏꯅ ꯃꯇꯨꯡ ꯃꯅꯥꯎ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯇꯝꯅꯔꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯅꯣꯏꯕꯨ ꯐꯨꯔꯤꯕꯁꯦ ꯇꯣꯛꯂꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯃꯈꯥ ꯇꯥꯅ ꯇꯝꯅꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯤ ꯈꯪꯕꯤꯔꯝꯂꯕ ꯑꯣ ꯅꯣꯏ ꯑꯩꯕꯨꯗꯤ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯈꯪꯂꯕ꯭ꯔꯥ ꯌꯥꯔꯦ ꯆꯠꯂꯣ ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯕꯨꯠ ꯑꯍꯨꯝꯗꯨ ꯄꯟꯊꯕ ꯇꯧꯗ ꯑꯃꯥꯏꯕꯤ ꯏꯕꯦ ꯍꯥꯏꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯑꯇꯣꯞꯄ ꯕꯨꯠꯁꯤꯡꯁꯨ ꯑꯌꯣꯟ ꯑꯍꯦꯗꯨꯅ ꯑꯃꯥꯏꯕꯤ ꯏꯕꯦ ꯍꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ
ꯑꯃꯥꯏꯕꯤ ꯏꯕꯤ ꯍꯥꯏꯕꯤꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯕꯨꯠꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯃꯥꯒꯤ ꯕꯨꯠꯀ ꯊꯥꯗꯣꯛꯇꯨꯅ ꯄꯨꯍꯟꯕ ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯍꯦ ꯑꯃꯥꯏꯕꯤ ꯏꯕꯤ ꯍꯥꯏꯕꯤ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯕꯗꯤ ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯅ ꯑꯃꯥꯏꯕꯤ ꯏꯕꯤ ꯍꯥꯏꯕꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯕꯨ ꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯃꯥꯒꯤ ꯕꯨꯠ ꯈꯔ ꯊꯥꯗꯣꯛꯇꯨꯅ ꯑꯃꯥꯏꯕꯤ ꯏꯕꯤ ꯍꯥꯏꯕꯤꯒꯤ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯕꯗꯨ ꯊꯤꯡꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗ ꯈꯨꯜ ꯑꯗꯨ ꯇꯝꯅꯕ ꯈꯔꯗꯤ ꯐꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯃꯥꯏꯕꯤ ꯏꯕꯤ ꯍꯥꯏꯕꯤ ꯑꯗꯨ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯑꯁꯨꯛꯄ ꯏꯪꯈꯣꯜ ꯑꯗꯨꯗ ꯌꯥꯡꯀꯣꯛ ꯃꯊꯛꯇ ꯁꯥꯔꯝ 3 ꯉꯥꯔꯝ 3 ꯂꯩꯔꯝ 3 ꯍꯥꯞꯇꯨꯅ ꯂꯩꯊꯧ ꯑꯃ ꯀꯟꯅ ꯇꯧꯔꯤ ꯃꯇꯧ ꯑꯗꯨ ꯃꯥꯅ ꯂꯣꯏꯔꯤꯕ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯌꯦꯡꯂꯤ ꯕꯨꯠ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯗꯨ ꯏꯕꯤ ꯍꯥꯏꯕꯤꯗ ꯌꯦꯡꯗꯨꯅ ꯑꯁꯤ ꯅꯨꯄꯤꯁꯦ ꯂꯥꯏ ꯈꯨꯔꯝꯂꯤꯉꯩꯁꯤꯗ ꯆꯦꯟꯁꯤꯜꯂꯒ ꯂꯨꯈꯣꯡꯁꯤꯗ ꯇꯦꯛ ꯀꯥꯎꯊꯝ ꯃꯥꯅ ꯁꯨꯝꯅ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯕꯨꯠ ꯑꯉꯥꯡꯗꯨꯅ ꯇꯥꯍꯧꯔꯝꯃꯤ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯗꯨ ꯂꯣꯏꯅ ꯇꯥꯍꯧꯏ ꯃꯁꯤ ꯉꯥꯡꯁꯤꯅ ꯀꯗꯣꯝꯗꯒꯤ ꯑꯃꯨꯛ ꯂꯤꯠꯁꯤꯜꯂꯒ ꯇꯥꯔꯝꯃꯤꯁꯤ ꯅꯪꯅ ꯀꯔꯤ ꯇꯥꯔꯤꯅꯣ ꯀꯩꯁꯨ ꯃꯥꯏꯗꯦ ꯏꯁ ꯀꯩꯁꯨ ꯃꯥꯏꯗꯦ ꯀꯥꯏꯅ ꯃꯁꯤꯡꯒ ꯊꯤꯖꯤꯟꯅꯔꯗꯅ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏ ꯇꯥꯍꯧꯏ ꯈꯪꯉꯕ ꯏꯁ ꯀꯔꯤ ꯇꯥꯍꯧꯔꯤꯕ ꯅꯅꯥ ꯐꯟꯕꯗꯣ ꯐꯜꯂꯦ ꯃꯇꯤꯛ ꯅꯅꯥꯗꯣ ꯈꯤꯠꯆꯤꯡꯅ ꯅꯪꯅ ꯑꯣꯖꯥ ꯃꯥꯏꯕꯤꯒꯤ ꯂꯨꯈꯝꯗ ꯆꯦꯟꯁꯤꯜꯂꯒ ꯀꯥꯎꯔꯗꯤ ꯍꯥꯏꯕꯗꯣ ꯑꯩ ꯇꯥꯍꯧꯏ ꯑꯩ ꯍꯥꯏꯗꯦ ꯍꯥꯏ ꯅꯪ ꯑꯣꯖꯥ ꯃꯥꯏꯕꯤꯗ ꯍꯥꯏꯗꯣꯛꯀꯦ ꯃꯁꯤ ꯉꯥꯡꯁꯦ ꯄꯨꯔꯥ ꯄꯥꯎꯗꯝ ꯁꯒꯣꯜ ꯅꯪ ꯄꯥꯎ ꯌꯥꯝ ꯇꯝꯅꯤꯡꯂꯤꯕ ꯅꯆꯤꯟꯗꯣ ꯅꯨꯡ ꯑꯃ ꯄꯥꯏꯔꯒ ꯁꯨꯒꯥꯏꯕ꯭ꯔꯥ ꯉꯝꯃꯗꯤ ꯁꯨꯒꯥꯏꯕꯤꯔꯣꯅꯦ ꯃꯦ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯅ ꯃꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯉꯝꯃꯗꯤ ꯇꯥꯟꯅꯕꯤꯔꯣ ꯊꯦꯀꯣꯏ ꯅꯀꯣꯏ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯑꯉꯥꯡ ꯑꯗꯨ ꯍꯧ ꯊꯥꯗꯅ ꯆꯦꯟꯈ꯭ꯔꯦ ꯃꯆꯤꯗ ꯍꯥꯠꯂꯒꯦꯍꯦ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯥꯟꯅꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯨꯗ ꯂꯥꯏꯊꯧ ꯇꯧꯔꯝꯕ ꯑꯃꯥꯏꯕꯤ ꯏꯕꯤ ꯍꯥꯏꯕꯤꯗꯨ ꯃꯥꯒꯤ ꯃꯊꯧꯗ ꯃꯕꯨꯛꯅꯤꯡ ꯆꯪꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯁꯠ ꯄꯥꯡꯂꯛꯇꯨꯅ ꯍꯩ ꯅꯈꯣꯏ ꯑꯅꯤ ꯅꯄꯥ ꯍꯔꯥꯎꯔꯤꯕ꯭ꯔꯣ ꯀꯔꯤ ꯆꯥꯒꯦꯅ ꯂꯥꯛꯂꯤꯕꯅꯣ ꯑꯣꯖꯥ ꯃꯥꯏꯕꯤ ꯃꯁꯤꯒꯤ ꯊꯦꯀꯣꯏ ꯅꯥꯀꯣꯏꯁꯤꯅꯅꯦ ꯑꯣꯖꯥ ꯃꯥꯏꯕꯤꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤꯉꯩꯗ ꯆꯦꯟꯁꯤꯜꯂꯒ ꯈꯣꯡ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯕꯨꯠ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯅ ꯕꯨꯠ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯆꯤꯟ ꯑꯗꯨ ꯁꯠ ꯃꯦꯟꯁꯤꯜꯂꯒ ꯆꯞꯅꯒ ꯄꯨꯊꯣꯛꯈꯤ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯤꯗꯨꯕꯣ ꯑꯣꯟꯊꯣꯛꯄ ꯕꯨꯠ ꯉꯥꯛꯇꯅꯤꯍꯦ ꯏꯕꯤ ꯍꯥꯏꯕꯤ ꯑꯩꯅ ꯂꯣꯏꯕ ꯕꯨꯠꯁꯤꯃꯅꯦ ꯁꯨꯡꯂꯝ ꯆꯥꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯍꯦ ꯂꯥꯡꯉꯛꯀꯅꯨꯀꯣ ꯍꯟꯗꯛꯃꯨꯛꯀ ꯍꯦꯛ ꯂꯥꯡꯉꯛꯑꯕ ꯅꯣꯏ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯇꯧꯔꯤꯕ ꯃꯊꯧ ꯑꯗꯨꯗ ꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯏꯕꯤ ꯍꯥꯏꯕꯤ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯆꯤꯟ ꯆꯤꯡꯂꯞ ꯅꯣꯛꯇꯨꯅ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯃꯥꯏ ꯄꯥꯛꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯣꯞ ꯇꯣꯞꯄ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯕꯅꯤꯅ ꯑꯩꯕꯨ ꯉꯝꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯇꯧꯔꯛꯄꯗꯤ ꯌꯦꯡꯉꯣ ꯈꯨꯜ ꯑꯁꯤꯕꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯕ ꯃꯈꯩ ꯑꯣꯠꯈꯥꯏꯒꯦ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ ꯈꯨꯟꯖꯥꯁꯤꯡ ꯅꯣꯏꯕꯨ ꯑꯩꯅ ꯈꯥꯕꯩ ꯈꯔ ꯁꯥꯕ ꯃꯈꯩ ꯑꯣꯠꯈꯥꯏꯕꯗ ꯅꯣꯏꯅ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯅ ꯏꯖꯠ ꯇꯧꯗꯨꯅ ꯁꯣꯟꯅꯔꯤꯕ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯅꯣꯏꯕꯨ ꯀꯟꯕꯤꯕ ꯉꯝꯕ꯭ꯔꯦꯒꯦ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅꯤ ꯃꯇꯝ ꯀꯌꯥꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯈꯥꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯒꯦ ꯈꯜꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯒꯅꯤ ꯅꯪꯅ ꯍꯩꯖꯔꯤꯕ ꯅꯍꯩ ꯄꯨꯝꯕ ꯅꯐꯝꯗꯒꯤ ꯑꯩꯅ ꯃꯨꯟꯗꯨꯅ ꯑꯩꯅ ꯈꯨꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯍꯩ ꯍꯩꯕꯤ ꯑꯃꯥꯏꯕꯤ ꯑꯣꯏꯔꯒꯅꯤ ꯑꯁꯤ ꯍꯥꯏꯅ ꯈꯥꯛꯅ ꯅꯣꯛꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯃꯥꯏꯕꯤ ꯏꯕꯤ ꯍꯥꯏꯕꯤ ꯃꯥꯅ ꯐꯠꯇ꯭ꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯀꯌꯥꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯍꯩ ꯀꯌꯥ ꯐꯪꯖꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗ ꯃꯥꯒꯤ ꯕꯨꯠꯁꯤꯡ ꯑꯗꯨꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯒꯠꯇꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯕꯨꯠꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯅꯧꯍꯧꯅꯅ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯤꯈꯪ ꯄꯤꯕ ꯑꯃꯝ ꯑꯊꯦꯡꯗ ꯆꯠꯄ ꯃꯤꯁꯤꯡꯕꯨ ꯃꯊ꯭ꯋꯥꯏ ꯂꯧꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯧ ꯅꯍꯥ ꯈꯔ ꯐꯤ ꯁꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤ ꯏꯕꯦꯝꯃ ꯍꯟꯗꯛꯇꯤ ꯈꯨꯜꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯃꯤꯁꯤ ꯃꯤꯅꯥꯅ ꯃꯔꯣꯜ ꯑꯃ ꯇꯣꯏꯈꯠꯂꯛꯂꯤꯕ ꯇꯝꯅꯕꯅ ꯃꯔꯣꯜ ꯑꯃ ꯍꯦꯟꯒꯠꯂꯛꯂꯤꯕ ꯅꯍꯥꯟꯗꯤꯅꯦ ꯑꯩꯈꯣꯏ ꯃꯈꯥꯔꯣꯝꯒꯤ ꯏꯆꯦ ꯄꯤꯅꯨꯗꯣ ꯅꯨꯃꯤꯗꯥꯡꯗ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯊꯣꯛꯄꯗ ꯃꯈꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯕ ꯑꯃ ꯃꯨꯁꯤꯟ ꯃꯨꯈꯩ ꯋꯥꯄꯟ ꯃꯈꯣꯡꯗ ꯀꯨꯜꯂꯒ ꯂꯩꯔꯝꯃꯦꯅ ꯈꯪꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯅꯨꯃꯤꯗꯥꯡꯗꯨꯗ ꯂꯥꯎ ꯈꯣꯡ ꯇꯧꯗꯅ ꯂꯦꯛꯀꯟꯅꯔꯤꯅꯦꯃꯤ ꯑꯩꯗꯤꯅꯦ ꯏꯆꯦ ꯄꯤꯅꯨꯅ ꯀꯤꯖꯩꯅ ꯀꯞ ꯂꯥꯎꯕꯗꯣ ꯇꯥꯕꯗ ꯀꯤꯕꯅ ꯁꯤꯈꯤꯕ ꯇꯧꯏ ꯕꯦꯝꯃ ꯑꯩꯈꯣꯏ ꯏꯅꯦꯝꯁꯨꯅꯤꯅꯦ ꯅꯍꯥꯟꯗꯣ ꯌꯥꯆꯪꯂꯛꯄꯗ ꯃꯅꯤꯡ ꯆꯪꯕꯗ ꯕꯨꯠ ꯑꯣꯛꯅꯔꯤꯕꯅꯤꯅꯦ
ꯃꯥꯏ ꯄꯦꯝꯃ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯕꯣꯛꯅ ꯑꯃꯥꯡꯁꯪ ꯃꯅꯨꯡꯗ ꯋꯥꯊꯔꯒ ꯂꯩꯔꯝꯂꯤꯕꯁꯤ ꯍꯩꯃꯥ ꯏꯃꯥꯕꯣꯛꯇꯤ ꯀꯔꯝꯍꯥꯏꯅꯕꯨ ꯑꯣꯛꯅꯔꯨꯔꯤꯕ ꯍꯣꯅꯦ ꯃꯥꯅ ꯃꯅꯨꯡ ꯆꯪꯂꯤꯉꯩꯗ ꯃꯀꯣꯛ ꯈꯨꯠꯇꯨꯃꯨꯛ ꯆꯥꯎꯕ ꯃꯁꯝ ꯃꯔꯨ ꯑꯃꯅꯤꯇꯪ ꯍꯧꯕ ꯚꯨꯠ ꯑꯃꯅꯦ ꯑꯃꯥꯡꯁꯪꯒꯤ ꯑꯍꯣꯕꯗꯒꯤ ꯃꯀꯣꯛꯇꯣ ꯂꯤꯁꯤꯜꯂꯛꯂꯒ ꯈꯣꯡ ꯍꯥꯝꯃꯤꯔꯣ ꯃꯅꯝ ꯌꯥꯝ ꯅꯝꯊꯤꯀꯣ ꯍꯅꯨꯕꯤꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯇꯤ ꯄꯥꯈꯠꯇꯅ ꯑꯗꯨꯝ ꯂꯦꯛꯊꯈ꯭ꯔꯦ ꯈꯪꯗ꯭ꯔꯦꯗ ꯍꯟꯗꯛꯇꯤ ꯈꯨꯜꯁꯦ ꯃꯇꯥ ꯑꯃ ꯇꯧꯔꯦ ꯑꯩꯗꯤ ꯌꯥꯁꯪꯂꯛꯂꯕꯗꯤ ꯏꯆꯥ ꯏꯋꯥꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯑꯃꯠꯇ ꯊꯣꯛꯍꯟꯗ꯭ꯔꯦ ꯑꯩꯁꯨ ꯊꯣꯛꯍꯟꯗ꯭ꯔꯦ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯂꯕꯅꯤ ꯁꯤꯕ ꯅꯥꯕ ꯌꯥꯎꯔꯒ ꯃꯥꯡꯖꯗꯣꯏꯁꯦ ꯑꯩ ꯈꯛꯇꯅꯤ ꯑꯗꯨꯅ ꯅꯨꯃꯤꯠꯄꯨ ꯇꯥꯔꯗꯤ ꯏꯆꯥ ꯏꯋꯥꯒ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯍꯟꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯔꯤ ꯁꯣꯝꯗꯅ ꯈꯨꯜꯒꯤ ꯑꯍꯜ ꯈꯔꯁꯨ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯋꯥ ꯇꯥꯟꯅꯔꯤ ꯀꯔꯝ ꯇꯧꯅꯤ ꯏꯕꯦꯝꯃ ꯀꯨꯟꯗꯥꯂꯩ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯈꯨꯜ ꯑꯁꯤ ꯃꯤꯁꯤ ꯃꯤꯅꯥꯇꯅ ꯄꯤꯛ ꯊꯜꯂꯅꯤ ꯑꯩꯁꯨ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯉꯛꯇꯕ ꯉꯝꯗꯦ ꯑꯩꯁꯨ ꯑꯩꯅ ꯍꯩꯖꯕ ꯏꯍꯩ ꯄꯨꯝꯕ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯀꯤꯕ ꯄꯤꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯁꯦ ꯇꯥꯟꯊꯣꯛꯅꯕ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯀꯤꯕꯤꯒꯅꯨ ꯑꯩ ꯂꯩꯔꯤ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯊꯋꯥꯏ ꯂꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯄꯤꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯄꯔꯥ ꯑꯃ ꯁꯣꯏꯗꯅ ꯑꯩꯅ ꯇꯝꯕꯤꯒꯅꯤ ꯕꯦꯝꯃ ꯀꯨꯟꯗꯥꯂꯩ ꯅꯪꯅ ꯈꯨꯜ ꯑꯁꯤꯗ ꯚꯨꯠ ꯁꯥꯟꯅꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯃꯤꯁꯛ ꯑꯗꯣ ꯑꯩꯈꯣꯏꯗ ꯇꯥꯛꯎ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯃꯔꯨ ꯀꯣꯛꯇꯨꯅ ꯁꯨꯅꯨ ꯌꯦꯡꯒꯪ ꯇꯩꯗꯨꯅ ꯈꯣꯡꯒꯣꯏꯅꯔꯒ ꯇꯥꯟꯊꯣꯛꯈꯤꯁꯤ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯩ ꯏꯆꯤꯜ ꯑꯁꯤꯅ ꯍꯥꯏꯔꯔꯣꯏꯒꯦ ꯀꯣꯟꯅ ꯑꯗꯨꯝ ꯃꯤꯌꯥꯝꯅ ꯈꯪꯖꯔꯛꯂꯁꯅꯤ ꯃꯥꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯈꯛꯅ ꯌꯥꯔꯣꯏ ꯃꯗꯨꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯐꯠꯇꯕ ꯃꯤꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯨꯔꯕꯗꯤ ꯃꯥꯅ ꯍꯦꯟꯅ ꯐꯠꯇꯕ ꯈꯨꯜ ꯑꯁꯤꯕꯨ ꯃꯥꯡ ꯇꯥꯛꯅꯕ ꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯑꯩꯅ ꯃꯄꯨꯟꯁꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯄ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯃꯥꯕꯨ ꯄꯔꯥ ꯇꯝꯕꯤꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯇꯧꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯉꯁꯤꯗꯤ ꯑꯃꯥꯏꯕꯤ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯍꯥꯏꯅ ꯁꯦꯝ ꯁꯥꯟꯅꯔꯤ ꯑꯃꯥꯏꯕꯤ ꯏꯕꯤ ꯍꯥꯏꯕꯤ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯨꯟꯗꯥꯂꯩ ꯅꯪꯒꯤ ꯅꯥꯍꯩ ꯄꯨꯝꯕ ꯅꯐꯝꯗꯒꯤ ꯑꯩꯅ ꯆꯤꯡꯊꯣꯛꯇꯨꯅ ꯅꯪꯕꯨ ꯑꯣꯏꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯒꯅꯤ ꯅꯪ ꯂꯩꯕꯅ ꯑꯩꯕꯨ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯃꯤ ꯑꯣꯏꯅ ꯊꯥꯅꯗꯕꯅꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯇꯤꯡꯈꯪ ꯑꯣꯏꯔꯤꯕꯗꯤ ꯅꯪꯅꯤ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯈꯥꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯒꯅꯤ ꯑꯗꯨꯒ ꯏꯕꯤ ꯍꯥꯏꯕꯤ ꯑꯩꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟꯒꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯨ ꯃꯃꯥꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯊꯝꯗꯨꯅ ꯐꯝꯂꯤ ꯏꯕꯤ ꯍꯥꯏꯕꯤ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯄꯔꯥ ꯑꯃ ꯁꯣꯏꯗꯅ ꯇꯝꯕꯤꯒꯅꯤ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯇꯧꯕꯒꯤ ꯃꯍꯨꯠ ꯐꯠꯇꯕ ꯇꯤꯃꯨ ꯂꯩꯃꯨ ꯁꯥꯟꯅꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯕꯨ ꯑꯣꯠ ꯅꯩꯗꯨꯅ ꯈꯨꯟꯖꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯍꯤꯡꯊꯠ ꯊꯠꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯂꯃꯟ ꯑꯩꯅ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯑꯁꯤ ꯍꯥꯏꯅ ꯀꯨꯟꯗꯥꯂꯩ ꯃꯉꯣꯟꯗ ꯀꯥꯏꯗꯣꯡꯂꯤꯕ ꯈꯨꯌꯨꯝ ꯂꯩꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ ꯉꯁꯤ ꯀꯣꯔꯧꯅꯨꯡ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯅ ꯄꯥꯡꯖꯒꯦ ꯈꯜꯂꯤꯕ ꯁꯤꯟꯊꯥ ꯑꯁꯤꯗ ꯏꯕꯨꯙꯧ ꯅꯍꯥꯛꯅ ꯅꯁꯨ ꯑꯣꯏꯕꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯇꯨꯅ ꯅꯁꯨ ꯑꯣꯏꯕꯤ ꯑꯩꯅ ꯐꯠꯇ꯭ꯔꯕꯤ ꯑꯃꯥꯏꯕꯤ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯍꯟꯕꯤꯌꯨ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯀꯤꯕ ꯄꯨꯝꯕ ꯀꯣꯛꯍꯟꯕꯗ ꯈꯨꯌꯨꯝ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯄꯤꯗꯨꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯁꯨ ꯑꯣꯏꯕꯤ ꯑꯩꯅ ꯄꯨꯅꯦꯝꯖꯔꯤ ꯑꯁꯤ ꯍꯥꯏꯅ ꯈꯨꯌꯨꯝ ꯃꯥꯕꯨ ꯆꯦꯠꯅ ꯊꯃꯣꯏꯗ ꯊꯥꯒꯣꯟꯅꯖꯗꯨꯅ ꯃꯍꯥꯛ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯔꯣꯟ ꯁꯣꯜꯂꯛꯄꯁꯤꯗ ꯁꯣꯝꯗ ꯏꯕꯤ ꯍꯥꯏꯕꯤ ꯑꯗꯨ ꯐꯝꯂꯝꯕꯗꯒꯤ ꯅꯣꯡꯈꯥꯛ ꯅꯣꯡꯅ ꯇꯥꯏ ꯍꯣꯏꯃ ꯑꯩ ꯁꯤꯔꯦ ꯏꯁ ꯀꯔꯤ ꯃꯇꯧꯁꯤꯗꯤ ꯃꯥꯅ ꯍꯥꯟꯅ ꯈꯨꯠ ꯊꯥꯔꯛꯄ ꯍꯥꯜꯂꯦꯗꯅ ꯈꯪꯒꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯅꯪꯁꯨ ꯑꯁꯤ ꯍꯥꯏꯅ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯂꯩꯋꯥ ꯑꯀꯟꯕ ꯑꯃ ꯊꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯁꯨꯝꯕ ꯇꯧꯖꯕꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯖꯔꯤꯕꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯤ ꯃꯉꯣꯟꯗ ꯀꯥꯏꯗꯣꯡꯂꯤꯕ ꯈꯨꯌꯨꯝ ꯃꯥꯅ ꯉꯥꯛꯄꯤꯗꯨꯅ ꯂꯩꯔꯕꯗ ꯑꯃꯥꯏꯕꯤ ꯏꯕꯤ ꯍꯥꯏꯕꯤꯅ ꯊꯥꯔꯛꯄ ꯃꯍꯩ ꯄꯨꯝꯕ ꯑꯔꯦꯝꯕꯗ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯂꯥꯏꯔꯣꯜ ꯈꯨꯗꯤꯡꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗ ꯄꯥꯜꯂꯝꯃꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯃꯥꯒꯤ ꯃꯍꯩ ꯄꯨꯝꯕ ꯁꯤꯖꯤꯟꯅꯗꯨꯅ ꯏꯕꯤ ꯍꯥꯏꯕꯤꯒꯤ ꯃꯍꯩ ꯄꯨꯝꯕ ꯁꯤꯡꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗ ꯑꯃꯥꯏꯕꯤ ꯏꯕꯤ ꯍꯥꯏꯕꯤ ꯋꯥꯈꯜ ꯃꯥꯡꯅ ꯂꯩꯃꯥꯏꯗ ꯂꯦꯛꯊꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯥꯒꯤ ꯕꯨꯠꯁꯤꯡ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯔꯤ ꯕꯨꯠ ꯑꯉꯥꯡꯅ ꯁꯤꯔ ꯃꯥꯜꯂꯦ ꯑꯣꯖꯥ ꯃꯥꯏꯕꯤꯁꯦ ꯂꯩꯔꯥꯡ ꯑꯄꯥꯏꯕꯤꯅ ꯑꯁꯤꯗ ꯁꯤꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯊꯣꯛꯅ ꯄꯦꯜꯂꯅꯤꯗꯀꯣ ꯁꯤꯔꯣ ꯅꯪꯗ ꯁꯤꯔꯣ ꯕꯨꯠ ꯑꯉꯥꯡꯅ ꯍꯦ ꯊꯦꯀꯣꯏ ꯅꯪ ꯍꯥꯏꯗꯣꯛꯀꯦ ꯑꯣꯖꯥ ꯃꯥꯏꯕꯤꯗꯣ ꯍꯥꯏꯗꯣꯛꯑꯅꯤ ꯅꯣꯏꯒꯤ ꯑꯣꯖꯥ ꯃꯥꯏꯕꯤ ꯎꯇꯤꯟ ꯃꯅꯝ ꯅꯝꯃꯤꯁꯦ ꯁꯤꯔꯕꯅꯦ ꯁꯤꯔꯕ ꯉꯁꯤꯗꯤ ꯄꯥꯎꯗꯝ ꯁꯒꯣꯜ ꯅꯪꯃꯁꯨ
इखुत पेलमदा फुदगे असी हाइना बुत लैरांग अपाइबिना बुत अगांग अदुगी मनादो हाइजिंदन लेथाtlami अदुगा मनंगन अदुदा कुपाकना दमदम थारमी बुत अगांगदो वावा कप्तुना सेनखिरमी हे सेनखिनु चेलबसु ngasidi nang ainane tada tada dun fudawribani tongsangna yarisi agang napsobasi ka manawrat ado masinu bisibu asengi siribasa noinoi siramnani kai sidanabu nura sigaiba mankai taraga leisi nungai re hai sagum pele thamoisi asi haina butsinga du wari tawringai kadomdagi nu khangda butsinga du akan masapu amana khangsing singsilatlami butsinga du akan masapu du nu humduna purakpada amaibi kunda leina thamlibu sapu du da manin olaga sankhi adum hek tawbaga amaibi kunda leina lairon sonduna phi angauba ma sapu du khumsinduna lang ahingba mana chena kisili haujikti aigi thauloire ngasidagi kunsa singi akiba pumba koklagani ibi haibi nang suna punsi ado nang na tawzaruba phattaba thabak adugi mahina wana sakna lelani do asumna mathangi numittadi amaibi bi haibina wakhal mangna maningda taadru leirambadu masa singna thengnaraduna wakhal tanaba laiganarami adubu amaibi bi haibi wakhal taraklabasu masingna do phaising singduna layeng adu phasinduna wangang mathoklatlamte asida sunatana masapu madusu singthektuna soinaiba misak amaga pangkhak oirami asumna phataba mahi sisinaduna kunja singbu otnairamba mina abhaba thabak tawbu uraga kalakpa mina tawriba thabak adugi matung induna masa abhaba amaibi ama oige haibidi khandana phataba mahi oina sisinaduna mana ngamna pange magi makhada mipum khuding thamge khalluba ibi haibidu mahakna tawzaruba phataba thabak adugi mahina mapunchi suppa hagot kangkhat ngamdana phamungda utup tabagum taduna laikhirami